ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯥꯇ꯭ꯔ ꯂꯩꯁꯥꯕꯤꯒꯤ ꯃꯤꯆꯤꯂꯥꯡꯗ ꯑꯣꯖꯥ ꯄꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ, ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯟꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯂꯩꯔꯥꯡ ꯀꯧꯕ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯆꯧꯕ ꯑꯃꯗꯤ ꯔꯥꯁꯤꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯇꯥꯡꯅ ꯐꯪꯖꯕ ꯃꯆꯥꯅꯨꯄꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯊꯝꯖꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯈꯤꯇꯪ ꯍꯦꯛ ꯃꯁꯥ ꯉꯝꯂꯛꯇꯕꯒ ꯃꯃꯥ ꯃꯄꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯗꯨꯅ ꯑꯃꯥꯏꯕꯗ ꯂꯥꯌꯦꯡꯕ ꯍꯦꯛꯇꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯕꯣꯛ ꯊꯝꯕꯥꯜ ꯑꯃꯁꯨꯡ ꯃꯄꯨ ꯀꯨꯟꯖꯣꯅꯁꯨ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯁꯨꯅꯨꯄꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯁꯨꯕꯨ ꯎꯍꯧꯗꯕꯗ, ꯈꯣꯟꯖꯦꯜ ꯇꯥꯍꯧꯗꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯂꯩꯔꯥꯡꯁꯨ ꯑꯉꯥꯡ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯝ ꯂꯩꯖꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨ ꯂꯩꯔꯥꯡꯇꯕꯨ ꯌꯦꯡꯖꯔꯒ ꯍꯔꯥꯎꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯅꯤ ꯄꯥꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯋꯥꯈꯜ ꯃꯪꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯥꯎ ꯃꯥꯂꯦꯝꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯆꯦꯜꯂꯛꯂꯒ, "ꯑꯁ, ꯑꯩꯗꯤ ꯅꯪ ꯊꯤꯕꯗ ꯀꯥꯏ ꯌꯧꯔꯨꯔꯦ? ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯄꯥꯔꯤꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯆꯨꯝꯃꯤ ꯏꯇꯥꯎ꯫ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯨꯅ? ꯅꯪ ꯑꯇꯩ ꯑꯇꯩꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯕꯗꯤ ꯇꯥꯛꯂꯝꯕ ꯌꯥꯏꯅ. ꯂꯣꯟꯅ ꯊꯨꯝꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ?" "ꯏꯇꯥꯎ, ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯅꯪ ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯑꯩ ꯑꯗꯨꯝ ꯆꯪꯉꯛꯇ꯭ꯔꯕꯅꯤ. ꯀꯣꯟꯅ ꯑꯣꯏꯅ ꯆꯤꯊꯤ ꯊꯥꯔꯒꯦꯅ ꯇꯧꯕ." "ꯏꯇꯥꯎ, ꯅꯪ ꯑꯃꯨꯛꯇꯗꯤ ꯈꯟꯊꯈꯣꯕ. ꯁꯤꯗ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯂꯩꯔꯤ. ꯅꯪ ꯑꯥꯗ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ, ꯏꯃꯥ ꯄꯥꯕꯨꯡ, ꯅꯆꯟꯅꯨꯄꯤꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯣꯏꯅꯣ? ꯍꯣꯏ, ꯁꯦꯜꯕꯨꯗꯤ ꯅꯪꯅ ꯑꯥꯗꯒꯤ ꯊꯥꯔꯛꯄ ꯌꯥꯏ. ꯑꯗꯣ ꯌꯨꯝꯒꯤ ꯑꯀꯜ ꯑꯊꯧ ꯑꯃ ꯂꯩꯔꯕꯗꯤ ꯐꯩꯗꯅ." ꯄꯥꯔꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯒ, "ꯏꯇꯥꯎ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ. ꯑꯩ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯊꯕ ꯄꯥꯝꯗ꯭ꯔꯦ. ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯂꯩꯊꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯅꯤꯡꯕ ꯐꯥꯎꯔꯛꯀꯗꯕ ꯃꯥꯜꯂꯤ." ꯃꯥꯂꯦꯝꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, "ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯀꯩꯁꯨ ꯅꯪꯕꯨ ꯈꯥꯝꯂꯔꯣꯏ. ꯅꯨꯡꯉꯥꯏꯅ ꯅꯍꯥꯛꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯣꯏꯌꯨ. ꯍꯣꯏ, ꯅꯪ ꯀꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣ. ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩꯁꯨ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯦꯡꯕꯅꯤ. ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ. ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯃꯥꯌꯣꯛꯅꯗꯨꯅ ꯋꯥꯊꯤ ꯉꯥꯡꯕ ꯄꯥꯝꯖꯕꯁꯤꯡ ꯑꯁꯦ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯁꯤ. ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯉꯁꯤ ꯆꯠꯀꯗꯧꯔꯤ." ꯄꯥꯔꯤꯅ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ, "ꯃꯥꯂꯦꯝ, ꯅꯪ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ. ꯏꯆꯜ ꯊꯣꯏꯗꯣ, ꯃꯕꯨꯡ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯕꯅꯤ. ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯃꯆꯥ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩ ꯊꯃꯣꯏ ꯑꯁꯤ ꯇꯁꯦꯡꯅ ꯄꯨꯕ ꯉꯝꯗ꯭ꯔꯤ. ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ." "ꯐꯔꯦꯁꯦ ꯏꯇꯥꯎ, ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯄꯨꯝꯅꯃꯛ ꯑꯩꯅ ꯌꯦꯡꯁꯤꯟꯒꯅꯤ. ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ. ꯑꯗꯣ ꯅꯪꯅ ꯊꯕꯛ ꯇꯧꯗꯣꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯗꯨ ꯐꯥꯎꯕꯗꯤ ꯍꯥꯏꯔꯝꯃꯨꯗꯅ." "ꯈꯪꯗꯦ. ꯑꯩꯁꯨ ꯑꯍꯥꯟꯕ ꯇꯥꯕꯅꯤ. ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ. ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝ ꯑꯃ ꯍꯥꯡꯉꯤ ꯍꯥꯏ. ꯃꯗꯨꯗ ꯑꯣꯖꯥ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯒꯦ ꯇꯧꯕꯅꯤ. ꯃꯣꯏ ꯈꯨꯜꯗꯣ ꯁꯤꯗꯩ ꯆꯠꯂꯒ ꯆꯤꯡꯗꯣꯜ 2 ꯂꯥꯜꯂꯒ ꯂꯩ ꯍꯥꯏ. ꯅꯨꯃꯤꯠ 8ꯗꯤ ꯆꯪꯉꯤ ꯍꯥꯏ." "ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯄꯤꯅꯦ. ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯇꯝꯃꯨꯀꯣ ꯏꯇꯥꯎ. ꯁꯤꯗ ꯑꯩꯅ ꯅꯪ ꯎꯔꯕ ꯐꯥꯎꯕꯗ ꯅꯨꯡꯇꯤꯒꯤ ꯃꯪꯗꯨꯅ ꯁꯨꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯥꯗ ꯅꯇꯣꯝꯇꯗꯤ ꯊꯥꯗꯣꯛꯅꯤꯡꯗꯕꯅꯤ. ꯑꯗꯣ ꯅꯪꯅ ꯆꯠꯀꯦ ꯌꯥꯎꯅ ꯈꯜꯂꯕꯅꯤꯅ ꯑꯩꯅ ꯀꯔꯤ ꯊꯤꯡꯕꯒꯤ ꯏꯇꯤꯛ ꯂꯩ? ꯅꯨꯡꯉꯥꯏꯅ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯎꯔꯒ ꯍꯔꯥꯎꯅ ꯂꯩꯊꯣꯛꯄ ꯇꯝꯃꯨꯀꯣ. ꯉꯁꯤꯗꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯔꯣ, ꯑꯩꯒꯤ ꯕꯣꯔꯗꯒꯤ." "ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯈꯪꯗꯦꯗ, ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ? ꯅꯣꯡꯗꯝꯕꯅ ꯀꯔꯤ ꯇꯝꯂꯝꯕꯅꯣ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯃꯥꯒꯤ ꯈꯧꯖꯥꯎ ꯑꯗꯨ ꯃꯔꯤꯡꯕꯥꯜ ꯑꯗꯨꯗ ꯌꯥꯜꯂꯒ, "ꯏꯇꯥꯎ, ꯑꯩ ꯆꯠꯂꯨꯈꯤꯒꯦ." ꯃꯥꯂꯦꯝꯅ ꯄꯥꯔꯤꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯇꯥꯞ ꯇꯥꯞ ꯊꯥꯔꯒ, "ꯅꯪ ꯑꯃꯨꯛ ꯑꯋꯥꯕ ꯀꯥꯎꯔꯀꯥꯟꯗꯅꯦ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ ꯏꯇꯥꯎ." ꯄꯥꯔꯤ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯣꯟꯇꯃꯛ ꯅꯣꯛꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕꯒꯨꯝꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯒ, "ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯁꯦꯟꯅꯕ ꯀꯥꯎꯒꯅꯨꯀꯣ ꯏꯇꯥꯎ." "ꯑꯗꯨꯕꯨꯗꯤ ꯀꯥꯎꯔꯣꯏ. ꯅꯆꯟꯅꯨꯄꯤꯗꯣ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯀꯩꯅꯣ." ꯋꯥꯗꯨ ꯇꯥꯕꯗ
ꯄꯥꯔꯤꯗꯨ ꯃꯃꯤꯠ ꯂꯪꯊꯣꯔꯛꯂꯒ ꯈꯨꯗꯨꯝ ꯑꯗꯨ ꯎꯠꯂꯒ ꯅꯃꯥꯏꯗꯨꯗꯀꯣ ꯃꯥꯂꯦꯝꯅ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯀꯔꯦꯝꯅꯔꯒ ꯈꯨꯗꯨꯝ ꯎꯠꯂꯁꯨ ꯑꯩꯕꯨ ꯂꯥꯝꯕ ꯐꯪꯉꯔꯣꯏꯗꯕꯗꯣ ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯨꯝꯊꯔꯛꯑꯒ ꯆꯦꯟꯁꯤꯜꯂꯒ ꯊꯥꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣꯀꯣ ꯑꯁꯨꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯔꯛꯄ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯂꯝ ꯂꯥꯞꯅ ꯂꯥꯞꯅ ꯂꯩꯅꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯃꯊꯃꯣꯏꯗꯗꯤ ꯀꯞꯂꯤꯕꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯕꯁꯨ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯑꯦ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯕꯗ ꯃꯥꯂꯦꯝ ꯑꯗꯨ ꯀꯞꯅꯣꯛ ꯇꯧꯔꯒ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯆꯔꯒ ꯃꯁꯤꯒꯤ ꯂꯝꯍꯦꯟꯕ ꯄꯤꯁꯤꯁꯨꯅꯦ ꯃꯇꯥꯡ ꯆꯥꯗꯦ ꯑꯩꯕꯨ ꯍꯦꯛ ꯀꯞꯍꯜꯂꯦ ꯑꯣ ꯏꯇꯥꯎ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯂꯥꯞꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ ꯍꯣꯏ ꯅꯪꯒꯤ ꯊꯃꯣꯏꯗ ꯋꯥꯔꯝꯒꯗꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯏꯁꯥꯗ ꯊꯣꯛꯄꯒꯨꯝꯅ ꯑꯩꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯦꯝꯖꯤꯟꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯏꯇꯥꯎ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯅꯣ ꯃꯔꯧ ꯂꯩꯕ ꯋꯥꯉꯥꯡ ꯑꯗꯨ ꯉꯥꯡꯂꯗꯨꯅ ꯃꯥꯂꯦꯝ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯒ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯇꯥꯃꯣ ꯇꯥꯃꯣ ꯑꯁꯨꯝꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯉꯛꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯗ ꯄꯥꯔꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃ ꯑꯃꯗꯤ ꯃꯆꯜꯅꯨꯄꯤ ꯄ꯭ꯔꯤꯌꯥꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯀꯩꯅꯣ ꯃꯣꯏꯗꯤ ꯄꯥꯔꯤ ꯆꯠꯂꯅꯤ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕꯖꯥꯠꯅꯣ ꯑꯅꯤ ꯑꯗꯨ ꯌꯧꯁꯜꯂꯛꯂꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯒ ꯃꯦꯝꯃꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯄꯥꯔꯤꯗꯨꯕꯨ ꯎ ꯂꯥꯛꯄ꯭ꯔꯣ ꯃꯥꯂꯦꯝꯅ ꯃꯔꯩ ꯑꯗꯨ ꯇꯠ ꯇꯠ ꯇꯧꯔꯒ ꯏꯃꯥ ꯃꯥꯗꯤ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯃꯦꯝꯃꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯔꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯐꯖꯅ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯥꯕ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯄꯦꯟꯗꯕ ꯂꯣꯏꯅ ꯈꯪꯉꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯃꯥꯂꯦꯝꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯦꯝꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯗꯕꯅꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯍꯥꯏꯗꯦ ꯑꯩꯁꯨ ꯈꯨꯔꯥ ꯑꯇꯣꯝꯕꯅ ꯄꯥꯔꯤꯗꯣ ꯎꯀꯨꯗ ꯈꯥꯎꯖꯥꯎ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯍꯧꯋꯦ ꯍꯥꯏꯕ ꯇꯝꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯦꯝꯃ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ ꯄ꯭ꯔꯤꯌꯥꯅ ꯃꯃꯥꯕꯨ ꯍꯧꯒꯠꯄꯤꯔꯒ ꯏꯃꯥ ꯁꯦ ꯆꯠꯈ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏ ꯌꯦꯠꯂꯒꯨꯝꯁꯤ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯋꯥꯈꯜ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩ ꯃꯥꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯉꯤ ꯑꯗꯨꯅ ꯀꯩꯁꯨ ꯋꯥꯒꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯃꯥꯂꯦꯝ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏꯁꯨ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯝꯕꯅꯤ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯈꯥꯎꯖꯥꯎ ꯑꯃꯒ ꯇꯧꯔꯒ ꯂꯝꯕꯤꯗ ꯆꯠꯍꯧꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯂꯦꯝꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯣꯜꯍꯧꯏ ꯏꯪ ꯇꯞꯁꯤꯟꯅꯔꯗꯅ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯎꯅꯔꯤꯉꯩꯗꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯁꯥꯗꯅ ꯃꯆꯤꯟ ꯃꯆꯥ ꯑꯁꯤꯅ ꯆꯕꯦꯡ ꯆꯕꯦꯡ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯇꯕ ꯑꯩꯒꯤ ꯋꯥ ꯉꯥꯡꯅꯅꯕ ꯃꯇꯝ ꯐꯥꯎꯕ ꯄꯤꯗꯕ ꯃꯈꯩ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯕ ꯂꯣꯏꯔꯒ ꯊꯦꯡꯉꯤ ꯍꯥꯏꯔ ꯆꯠꯈꯤꯗꯣꯏꯅꯦꯕ ꯂꯨꯗꯧꯔꯤ ꯆꯤꯟꯒꯟꯕꯤ ꯌꯥꯡꯒꯪꯕꯤ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯗꯣꯏꯁꯦ ꯑꯗꯣ ꯅꯨꯡꯗꯤ ꯃꯄꯥ ꯂꯩꯇꯅ ꯅꯨꯡꯁꯤꯍꯦ ꯀꯔꯤ ꯂꯩꯕꯥꯕꯨ ꯄꯨꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯄꯥꯔꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯂꯒ ꯇꯣꯡꯂꯝꯃꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯉꯁꯥꯏꯗꯒꯤ ꯎꯪꯗꯨꯅ ꯂꯩꯔꯕꯗꯤ ꯂꯝꯁꯥꯡ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯈꯔ ꯈꯔ ꯋꯥꯔꯤ ꯁꯥꯔꯛꯎꯅꯦ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯗꯤ ꯊꯨꯅ ꯌꯧꯏ ꯍꯥꯏꯅꯕꯅꯤꯅꯦ ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯄꯨ ꯑꯩꯁꯦ ꯍꯛꯆꯥꯡ ꯈꯔ ꯉꯝꯗꯕꯗꯨꯗ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯦ ꯍꯥꯏ ꯀꯔꯤ ꯂꯩꯅꯥꯅꯣꯅꯦ ꯅꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯦ ꯊꯣꯏꯕꯤ ꯂꯩꯅꯥꯗꯤ ꯌꯥꯝ ꯅꯥꯕꯅꯤ ꯃꯗꯨ ꯑꯣꯏꯔꯖꯥꯠꯂꯥ ꯄꯥꯔꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯇꯣꯞꯄ ꯋꯥ ꯑꯃ ꯊꯩꯗꯣꯛꯂꯒ ꯏꯄꯨꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯕꯨꯗꯤ ꯆꯤꯡꯖꯥꯎ ꯈꯨꯜꯗꯒꯤꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯎꯆꯦꯛꯁꯤꯡꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯈꯣꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯀꯩ ꯎꯆꯦꯛꯅꯣ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯤ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯈꯣꯜꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕ ꯃꯇꯝꯗ ꯎꯔꯦ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯣꯏꯔꯞꯅ ꯍꯧꯕ ꯍꯩꯈꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ
ꯑꯁꯪꯕ ꯑꯃꯗꯤ ꯑꯉꯥꯡꯕ ꯃꯆꯨ ꯌꯥꯅꯔꯒ ꯑꯣꯏꯕ ꯎꯆꯦꯛ ꯑꯃ ꯇꯣꯡꯗꯨꯅ ꯈꯣꯡꯂꯒ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯥꯃꯤꯕ ꯃꯥꯂꯪꯕꯁꯤꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯆꯤꯜꯂꯛꯄꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯎꯆꯦꯛ ꯃꯈꯣꯜ ꯑꯁꯤꯒ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯁꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯌꯦꯡ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯇꯣꯞꯄ ꯆꯞ ꯃꯥꯟꯅꯕ ꯎꯆꯦꯛ ꯑꯃꯒꯁꯨ ꯍꯥꯟꯅꯅ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯅꯤ ꯑꯗꯨ ꯃꯔꯣꯜ ꯐꯥꯎꯅꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯩꯔꯥꯡꯅ ꯉꯛꯅ, ꯑꯌꯥ, ꯀꯣꯟꯅ ꯂꯥꯛꯏꯕ ꯑꯃꯁꯤꯅ ꯎꯆꯦꯛ ꯂꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝ ꯇꯥꯔꯦ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ! ꯏꯁꯤꯁ, ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯑꯣꯏꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯂꯥꯛꯁꯤꯟꯗꯨꯅ ꯈꯟꯖꯔꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯃꯥꯟꯖ ꯀꯧꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯩꯒ ꯀꯔꯝꯕ ꯆꯍꯤꯗꯅꯣ ꯊꯦꯡꯅꯒꯗꯧꯕ? ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯦ, ꯊꯦꯡꯅꯍꯟꯕꯤꯕ ꯌꯥꯗ꯭ꯔꯤꯕꯔꯥ? ꯑꯁꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯤ ꯂꯥꯡꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯕ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯥꯌꯣꯛꯅꯅ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯋꯥꯡ ꯆꯥꯎꯔꯕ, ꯃꯁꯥ ꯌꯥꯝꯅ ꯐꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯑꯋꯥꯠꯄ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯃꯨꯕ ꯃꯆꯨꯒꯤ ꯍꯨꯏ ꯑꯃꯒ ꯁꯥꯟꯅꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯆꯣꯡꯊꯣꯛꯀꯗꯕ ꯃꯈꯩ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯥꯅ ꯎꯔꯤꯕꯗꯨ ꯃꯪꯂꯥꯟꯗ ꯇꯥꯏꯕꯪꯂ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯖꯔꯝꯃꯤ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯃꯤꯔꯣ ꯂꯥꯏꯔꯣ? ꯀꯔꯤ ꯈꯨꯐꯖꯅꯣ! ꯅꯠꯇꯦ, ꯑꯩꯅ ꯅꯤꯖꯔꯨꯕꯒꯤ ꯂꯥꯏ ꯑꯁꯤꯅ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ ꯖꯥꯠꯂꯥ? ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯃꯥ ꯔꯥꯁꯤꯅ ꯊꯤꯜꯂꯛꯏ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯔꯣ? ꯉꯁꯤꯗꯤꯅꯦ ꯅꯅꯦ ꯇꯣꯝꯕꯤꯈꯣꯏꯒꯤ ꯎꯁꯣꯞ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯅꯅꯦ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯨ꯫ ꯑꯧ ꯏꯃꯥ, ꯍꯧꯒꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯔꯒ, ꯑꯩꯁꯤꯁꯨ ꯉꯥꯎꯔꯕꯖꯥꯠꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯃꯤꯠꯁꯤꯗ ꯂꯥꯏꯔꯦꯝꯕ ꯃꯥꯟꯕ ꯑꯃ ꯍꯦꯛ ꯎꯍꯜꯂꯦ ꯋꯥꯅꯤ꯫ ꯑꯩꯒꯤ ꯃꯪꯂꯥꯟꯗꯣ ꯑꯁꯦꯡꯕꯒꯤ ꯃꯥꯟꯗꯤ ꯌꯥꯝꯅ ꯃꯥꯜꯂꯦ꯫ ꯑꯗꯣ ꯀꯩꯅꯣ ꯂꯥꯏꯔꯦꯝꯕꯁꯤꯕꯨ ꯍꯨꯏꯒꯁꯨ ꯁꯥꯟꯅꯃꯤꯟꯅꯖꯥꯠꯂꯣ? ꯍꯣꯏꯗ, ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯍꯨꯏꯗꯤ ꯂꯥꯏ ꯎꯕ ꯉꯝꯃꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯃꯔꯤ ꯂꯩꯅꯕꯅꯤꯅ ꯄꯨꯟꯕ ꯀꯥꯏꯗꯦ ꯀꯩꯅꯣ꯫ ꯑꯁ, ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯇꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯗꯨꯅ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯁꯤꯅ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯁꯦꯝꯅ ꯁꯦꯝꯅ, ꯏꯆꯥꯊꯣꯏ, ꯆꯠꯂꯣ ꯆꯠꯂꯣ, ꯕꯨꯕꯣꯛꯀ ꯄꯨꯄꯨꯒꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯨꯔꯣ꯫ ꯂꯩꯔꯥꯡ ꯍꯣꯏ ꯍꯥꯏꯔꯒ ꯃꯕꯣꯛ ꯑꯃꯁꯨꯡ ꯃꯄꯨꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ, ꯑꯕꯣ, ꯄꯨꯄꯨ, ꯅꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨ꯫ ꯊꯝꯕꯥꯜ ꯑꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯌꯥꯔꯦ ꯌꯥꯔꯦ, ꯂꯝ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯂꯩꯔꯥꯡꯅ ꯑꯣꯏꯅꯖꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯒ, ꯅꯨꯡꯁꯤꯗꯦꯍꯦ ꯍꯅꯨꯕꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯇꯧꯗꯨꯅ ꯐꯤꯡꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯍꯩꯃꯥ ꯍꯥꯏꯗꯨꯅ ꯅꯣꯛꯍꯧꯏ꯫ ꯑꯁꯨꯝꯅ ꯎꯁꯣꯞ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯔꯥꯁꯤꯅ, ꯍꯩꯃꯥ, ꯇꯥꯗꯥ, ꯑꯝꯇ ꯈꯥꯝꯕꯤꯈꯣ꯫ ꯁꯒꯣꯜ ꯊꯧꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯉꯛꯅ, ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯦꯝꯃ? ꯂꯩꯔꯥꯡꯒꯤ ꯃꯄꯥꯕꯨꯡ ꯑꯆꯧꯕꯅ ꯅꯥꯀꯟꯗ ꯌꯦꯡꯊꯣꯛꯂꯒ ꯊꯧꯁꯥꯗꯅ, ꯇꯥꯗꯥ, ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ? ꯅꯨꯄꯤꯅꯤꯗꯅ, ꯇꯨ, ꯑꯥꯗ ꯁꯅꯥ ꯂꯤꯛꯀꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯁꯤ ꯎꯕꯒꯤ ꯈꯥꯝꯈꯣ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯏꯍꯦ, ꯋꯥꯈꯜ ꯇꯥꯔꯦ, ꯋꯥꯈꯜ ꯇꯥꯔꯦ꯫ ꯂꯩꯔꯥꯡ ꯁꯧꯔꯥꯡꯅꯅ, ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯀꯌꯥꯝ ꯄꯥꯝꯕꯅꯣ ꯈꯪꯗꯦ ꯁꯅꯥ ꯂꯨꯄꯥꯁꯦ꯫ ꯃꯅꯥ ꯑꯁꯤ ꯇꯠꯇ꯭ꯔꯤ ꯐꯥꯎꯕ ꯍꯦꯛ ꯁꯤꯍꯜꯂꯒ ꯐꯒꯗꯕꯅꯤ꯫ ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪ ꯈꯪꯄꯣꯠꯇꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯨꯏꯔꯣꯏꯌꯦ, ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇꯅꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯪ ꯅꯊꯟꯇ ꯆꯠꯂꯕꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛ ꯆꯦꯟꯅꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯆꯧꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯏꯆꯥ ꯊꯣꯏꯕꯤ, ꯑꯩꯅ ꯁꯦꯜꯒꯤ ꯁꯦꯝꯐꯨꯅꯤꯗꯅ, ꯑꯗꯨꯅ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯕ꯫ ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇ ꯐꯝꯃꯝꯃꯨ, ꯅꯨꯄꯥ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ, ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤꯗꯤꯅꯦ, ꯍꯅꯨꯔꯕ ꯐꯥꯎꯕꯗ ꯍꯦꯛ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯊꯕꯛ ꯇꯧꯗꯦ, ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯂꯒ, ꯏꯁꯨꯊꯣꯏ, ꯑꯁꯤꯅ ꯐꯠꯇ꯭ꯔꯣ?
ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯣꯡꯈꯠꯇ ꯈꯠꯅꯔꯒ ꯂꯩꯅꯔꯤꯕ ꯑꯁꯤꯗꯒꯤꯗꯤ ꯍꯅꯨ ꯊꯪ ꯐꯥꯎꯕ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯤꯗ꯫ ꯂꯩꯔꯥꯡꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯏꯄꯨꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯖꯥꯠꯅꯤꯅꯦ꯫ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦꯍꯦ, ꯑꯩꯅ ꯋꯥꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯅꯕꯣꯛ ꯑꯗꯨꯅꯅꯦ ꯑꯩꯕꯨ ꯉꯥꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯌꯥꯎꯗ꯭रिꯕ ꯐꯥꯎꯕ ꯆꯥꯛ ꯆꯥꯔꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯁꯤꯗꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯅꯥꯗ ꯑꯃꯨꯛ ꯅꯨꯡꯁꯤꯔꯨꯈꯤꯒꯅꯤ? ꯑꯗꯣ ꯏꯄꯨ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ, ꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯁꯦ ꯍꯨꯏꯒ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯎꯕ꯭ꯔꯣ? ꯑꯍꯜ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯒ, ꯍꯦꯔꯥ, ꯀꯔꯤ ꯋꯥꯍꯪꯅꯣꯅꯦ ꯑꯗꯨꯕꯣ? ꯀꯃꯥꯏꯅ ꯂꯥꯏꯒ ꯍꯨꯏꯒ ꯁꯥꯟꯅꯗꯣꯏꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯂꯥꯏꯒ ꯍꯨꯏꯒ ꯁꯥꯟꯅꯃꯤꯟꯅꯕ ꯎꯔꯕ꯭ꯔꯣ? ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯅꯦ ꯂꯥꯏꯔꯦꯝꯕ ꯑꯃꯒ ꯍꯨꯏ ꯑꯉꯧꯕ ꯑꯃꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯋꯥꯡꯃꯗꯅꯦ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯏꯔꯦꯝꯕ ꯎꯕꯅꯤ꯫ ꯃꯣꯏ ꯂꯥꯏꯔꯦꯝꯕꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ꯫ ꯋꯥꯡꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ, ꯀꯨꯆꯨꯗꯨꯅ ꯄꯨꯔꯥ ꯁꯤꯠ ꯍꯦꯛ ꯅꯥꯟꯕ ꯃꯈꯩ ꯅꯨꯄꯥ ꯀꯨꯆꯨ ꯍꯥꯏꯗꯨꯅꯤ꯫ ꯀꯔꯤ ꯈꯨꯐꯖꯅꯣ ꯈꯪꯗꯦ꯫ ꯃꯁꯛꯇꯨꯗꯤ ꯐꯖꯅ ꯎꯕꯗꯤ ꯉꯝꯗꯦ, ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯕ ꯑꯣꯏꯕꯅꯤꯅ ꯈꯔ ꯂꯥꯞꯄꯅꯤꯅ, ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯎꯕ ꯉꯝꯃꯤ꯫ ꯅꯣꯛ ꯅꯣꯛꯇꯅ ꯍꯨꯏꯗꯨꯒ ꯆꯦꯟ ꯆꯦꯟꯗꯅ ꯂꯝꯄꯥꯛꯇꯨꯗ ꯁꯥꯟꯅꯕ꯫ ꯑꯁ, ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯈꯪꯉꯕ꯭ꯔꯥ ꯏꯄꯨ? ꯀꯩꯒꯨꯝꯕ ꯑꯩꯁꯨ ꯃꯈꯣꯏ ꯂꯥꯏꯔꯦꯝꯕꯁꯤꯡꯒꯤ ꯅꯨꯄꯤꯒꯗꯣ ꯑꯣꯏꯔꯗꯤꯅꯦ, ꯂꯥꯏꯔꯦꯝꯕꯤ ꯀꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨ ꯏꯄꯨ, ꯑꯩꯒꯤ ꯁꯛꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯗ ꯄꯛꯆꯒꯗ꯭ꯔꯥ? ꯀꯔꯤ ꯑꯃꯇ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯩꯔꯦꯡ ꯊꯤꯕꯗꯧꯅ ꯍꯦꯛꯇ ꯊꯤꯗꯔꯛꯄ ꯂꯩꯔꯥꯡꯒꯤ ꯋꯥ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯁꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯨꯒꯤ ꯋꯥꯔꯤꯁꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, ꯏꯄꯨ, ꯁꯒꯣꯜ ꯒꯥꯔꯤꯁꯤꯕꯨ ꯀꯗꯥꯏ ꯌꯧꯕꯤꯒꯗꯕꯅꯣ? ꯅꯨꯄꯥ ꯃꯆꯥ, ꯁꯤꯗꯤ ꯑꯀꯛꯅꯅ ꯏꯃꯨꯡ ꯑꯃꯅ ꯁꯦꯜ ꯊꯤꯗꯨꯅ ꯋꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯊꯕꯛ ꯆꯠꯄ ꯅꯠꯇꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯇꯨ, ꯑꯥꯗ ꯈꯤꯇꯪ ꯆꯠꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯈꯔ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯗ ꯑꯣꯏꯅ ꯍꯪꯉꯨꯀꯣ꯫ ꯂꯩꯔꯥꯡ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯕꯣ ꯕꯣ ꯂꯥꯎꯏ ꯑꯣꯟꯊꯣꯛꯅ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯣꯛꯂꯒꯤ ꯈꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯂꯩꯔꯥꯡꯅ ꯃꯃꯤꯠ ꯑꯗꯨ ꯂꯪꯊꯣꯛꯂꯒ ꯂꯥꯎꯔꯛꯏ, ꯁꯤꯗꯤ ꯉꯔꯥꯡꯒꯤ ꯂꯥꯏꯔꯦꯝꯕꯗꯨꯅꯤꯅꯦ꯫ ꯅꯨꯄꯥ ꯑꯗꯨ ꯄꯥꯔꯤꯅꯤ, ꯃꯁꯛꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯤ, ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕꯤ꯫ ꯃꯍꯥꯛ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯥꯎꯁꯤꯜꯂꯛꯄ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯝꯂꯒ ꯑꯍꯜ ꯑꯗꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ, ꯑꯌꯥ, ꯆꯠꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯄꯥꯈꯠꯅ, ꯍꯥꯏ ꯕꯦꯝꯃ, ꯀꯥꯏꯗꯅꯣꯅꯦ ꯅꯍꯥꯛꯄꯣ? ꯂꯩꯔꯥꯡꯅ ꯆꯦꯟꯆꯠ ꯇꯧꯔꯒ, ꯏꯄꯨ, ꯀꯨꯏꯔꯣꯏꯌꯦ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯉꯨꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯏꯁꯦ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯂꯩꯁꯥꯕꯤꯅꯣꯅꯦꯁꯦ? ꯁꯣꯝꯗꯅ ꯂꯩꯔꯥꯡꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ, ꯑꯣꯏ, ꯃꯍꯪꯗ ꯆꯠꯂꯤꯕ, ꯅꯪ ꯑꯝꯇ ꯉꯥꯏꯈꯨꯑꯣ꯫ ꯑꯣꯏ ꯂꯥꯏꯔꯦꯝꯕ, ꯅꯪꯕꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯄꯥꯔꯤꯅ ꯉꯛꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛ ꯂꯩꯔꯥꯡꯗ ꯌꯦꯡ, ꯃꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡ, ꯌꯦꯠꯇ ꯑꯃꯨꯛ ꯌꯦꯡ꯫ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯂꯝꯕꯤꯁꯤꯗ ꯀꯅꯥꯝꯇꯗ ꯆꯠꯄꯗꯤ ꯎꯗꯦ, ꯏꯇꯣꯝꯇꯅꯤ꯫ ꯃꯥꯅ ꯀꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯀꯅꯥ? ꯂꯥꯏꯔꯦꯝꯕ ꯀꯥꯏ? ꯀꯩꯅꯣ ꯁꯤꯕꯨ ꯂꯥꯏꯒ ꯎꯕ ꯉꯝꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯗ꯫ ꯑꯩꯗꯨꯝ ꯈꯔ ꯊꯨꯅ ꯆꯠꯆꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯂꯩ ꯑꯗꯨ ꯈꯔ ꯌꯥꯡꯅ ꯆꯠꯄ ꯍꯧꯏ꯫ ꯁꯣꯝꯗꯅ ꯂꯩꯔꯥꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯟꯅꯔꯛꯏ, ꯑꯣꯏ, ꯃꯥꯡꯗ ꯆꯠꯂꯤꯕ, ꯅꯪꯕꯨꯅꯦ ꯑꯩꯅ ꯉꯥꯏꯈꯣ ꯍꯥꯏꯁꯦ, ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ꯫ ꯄꯥꯔꯤꯗꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤꯕꯨ ꯅꯥꯟꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯅꯥ ꯇꯥꯗꯕ ꯃꯈꯩ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯗꯤ ꯂꯩꯔꯥꯡꯗꯤ ꯑꯔꯣꯏꯕꯤ ꯃꯆꯤꯡ ꯍꯧꯏ꯫ ꯑꯃꯨꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ, ꯈꯪꯒꯅꯤꯗꯅ, ꯅꯥꯄꯪꯕ ꯂꯥꯏꯔꯦꯝꯕ ꯅꯪ ꯈꯪꯉꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯠꯇꯅ ꯄꯥꯔꯤꯒꯤ ꯃꯥꯡ ꯊꯥꯅ ꯆꯦꯜꯂꯒ ꯊꯠꯆꯤꯟꯈ꯭ꯔꯦ꯫ ꯃꯈꯨꯠ ꯑꯗꯨ ꯑꯔꯩꯊꯩ ꯊꯠꯆꯤꯜꯂꯒ ꯁꯥꯎꯅ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯗꯨ ꯈꯔꯒ ꯀꯤꯔꯒ ꯂꯩꯕꯒ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯊꯠꯆꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯗꯨꯅ ꯀꯤꯅ ꯂꯥꯎꯏ, ꯏꯃꯥ, ꯀꯅꯥꯅꯣ ꯅꯪꯕꯣ? ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ, ꯑꯣꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯏꯔꯦꯝꯕ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕꯗꯤ? ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕꯣ? ꯅꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯧꯔꯕ꯭ꯔꯥꯕ? ꯄꯥꯔꯤꯅ ꯉꯛꯅ, ꯏꯁ, ꯉꯔꯥꯡꯗ ꯄꯣꯛꯄ ꯉꯈꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯎꯏ ꯀꯥꯏ, ꯑꯣꯟꯊꯣꯛꯅ ꯂꯤꯈ꯭ꯔꯦꯗ, ꯏꯄꯤꯛ ꯄꯤꯛꯈꯩ ꯀꯔꯤ ꯊꯣꯛꯏꯅꯕꯨ ꯇꯧꯁꯤ ꯁꯥꯏꯅꯣ? ꯀꯔꯤꯅꯣ? ꯂꯩꯁꯥꯕꯤ ꯑꯉꯥꯡ, ꯉꯥꯎꯔꯕ ꯅꯪꯕꯣ?
ꯀꯩꯅꯣ ꯉꯥꯎꯔꯕ ꯍꯥꯏꯗꯤ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤ, ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯧꯕ, ꯁꯨꯛꯇꯥ ꯇꯥꯗꯕ ꯃꯈꯩ ꯆꯠꯄ ꯉꯝꯃꯤꯅꯦ꯫ ꯆꯠꯇ꯭ꯔꯗꯤ ꯅꯪꯗꯤ ꯃꯌꯥꯝꯅ ꯃꯥꯟꯅꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯤ ꯉꯥꯡꯉꯛꯇꯦ, ꯑꯩꯕꯨ ꯂꯥꯏꯔꯦꯝꯕ ꯑꯗꯨ ꯑꯗꯥꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ, ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯀꯤꯖꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯂꯩꯔꯥꯡꯅ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯒ, ꯀꯩꯅꯣ ꯅꯪ ꯇꯥꯏꯕꯪ ꯃꯤꯔꯣ? ꯂꯩꯔꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯃꯤꯠꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ, ꯑꯗꯨꯕꯨ ꯐꯥꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯌꯥ ꯑꯗꯨ ꯆꯤꯛꯁꯤꯜꯂꯒ, ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯗ꯭ꯔꯒꯕꯨ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯁꯥꯟꯅꯈꯤꯗ꯭ꯔꯣ? ꯂꯩꯔꯥꯡꯅ ꯍꯔꯥꯎꯅ, ꯍꯩꯃꯥ ꯅꯪ ꯇꯥꯏꯕꯪ ꯃꯤꯅꯦꯕ, ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ, ꯑꯩꯅꯗꯤ ꯅꯪꯁꯦ ꯂꯥꯏꯔꯦꯝꯕꯅꯦꯅ ꯈꯜꯂꯤꯅꯤ, ꯌꯥꯝ ꯊꯥꯖꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯁꯨ ꯁꯨꯃꯥꯏꯅ ꯐꯖꯕ ꯂꯩꯕꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕ ꯊꯥꯖꯅꯕ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯥꯔꯤ ꯃꯩ ꯍꯧꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯇꯞꯅ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ, ꯏꯆꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯉꯥꯡ ꯍꯥꯏꯒꯗ꯭ꯔꯥ, ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯣ, ꯑꯩ ꯆꯠꯀꯦ꯫ ꯂꯝꯕꯤꯁꯤꯗ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯑꯩꯗꯤ ꯅꯨꯄꯥꯅꯤ, ꯅꯪꯗꯤ ꯅꯨꯄꯤꯅꯤ꯫ ꯂꯩꯔꯥꯡꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯔꯒ ꯄꯥꯔꯤꯅ, ꯍꯩꯃꯥ ꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ, ꯃꯣꯏ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯗꯤ ꯊꯤ ꯌꯥꯏꯍꯦ, ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯉꯥꯎꯔꯒ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯆꯠꯍꯧꯕꯅ ꯐꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯂꯩꯔꯥꯡꯅ ꯎꯗ꯭ꯔꯤꯉꯩ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯞꯇꯛꯅ ꯑꯆꯧꯕ ꯑꯃꯗꯤ ꯔꯥꯁꯤꯅ ꯂꯩꯔꯥꯡꯕꯨ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯪꯂꯛ ꯂꯥꯛꯂꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯨꯕꯗ ꯄꯥꯔꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ, ꯑꯌꯥ ꯂꯥꯏꯔꯦꯝꯕꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯁ ꯃꯃꯤꯡ ꯐꯥꯎꯕ ꯍꯦꯛ ꯈꯪꯍꯧꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯅ ꯃꯈꯣꯡ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯥꯎꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯈꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯂꯩꯔꯥꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ꯫ ꯂꯩꯔꯥꯡ ꯃꯝꯂꯤ ꯃꯝꯂꯤꯕ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯄꯥꯔꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯕꯅꯔ ꯀꯔꯤꯅꯣ ꯀꯅꯥꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯎꯔꯝꯗꯦ꯫ ꯂꯩꯔꯥꯡ ꯅꯨꯡꯉꯥꯏꯇꯅ ꯃꯈꯗꯥꯡ ꯑꯗꯨ ꯃꯦꯠꯂꯒ, ꯃꯁꯤꯒꯤ ꯅꯣꯡꯁꯤꯁꯨꯅꯦ ꯇꯟꯖꯥ ꯆꯥꯗꯦꯍꯦ ꯑꯣꯏꯕ꯫ ꯃꯄꯨꯡ ꯐꯥꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯔꯥꯁꯤꯅ, ꯕꯦꯃꯥ ꯕꯦꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯂꯩꯔꯥꯡꯗꯤ ꯑꯗꯨꯝ ꯎꯏꯊꯗꯨꯅ ꯅꯣꯡꯉꯥꯟ ꯐꯥꯎꯕ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯌꯥꯝ ꯇꯟꯅ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ, ꯑꯁ ꯉꯜꯂꯤꯁꯤꯕꯨ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯀꯩꯅꯣ ꯏꯃꯥ? ꯍꯩ ꯅꯪ ꯁꯤꯟꯗꯝ ꯁꯪꯗ ꯆꯠꯄꯗꯣ ꯉꯔꯥꯡꯁꯨ ꯂꯦꯞꯄꯤ, ꯉꯁꯤꯁꯨ ꯂꯦꯞꯂꯕꯗꯤꯅꯦ ꯌꯨꯝꯗ ꯃꯤ ꯊꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯪꯉꯛꯀꯅꯤ꯫ ꯉꯔꯥꯡꯕꯨꯗꯤ ꯇꯉꯥꯏ ꯐꯗꯗꯅ ꯎꯁꯣꯞ ꯆꯠꯄꯒꯤꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯔꯥꯡ ꯃꯥꯒꯤ ꯄꯥꯝꯖꯕꯗꯤ ꯂꯝ ꯀꯣꯏꯕ ꯆꯠꯇꯨꯅ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯗꯨ ꯈꯪꯕ ꯄꯥꯝꯕꯅꯤ꯫ ꯃꯍꯩ ꯇꯝꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯄꯥꯝꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯌꯥꯗꯕꯅꯤꯅ ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯇꯕꯅꯤ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯍꯦ! ꯇꯟꯕ ꯌꯥꯗꯦꯅꯦ ꯅꯪꯕꯣ, ꯃꯁꯤ ꯍꯦꯛ ꯇꯝꯕ ꯂꯣꯏꯔꯒ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯥꯗꯣꯏꯅꯤ꯫ ꯑꯁꯦꯡꯀꯤꯔꯣ ꯏꯃꯥ? ꯃꯥꯅꯤ ꯃꯥꯅꯤ, ꯃꯍꯩꯁꯤꯗ ꯍꯥꯟꯅ ꯇꯝꯕ ꯂꯣꯏꯁꯤꯟꯈꯣ, ꯑꯗꯨꯒ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯂꯝ ꯀꯣꯏꯕꯗꯣ ꯏꯃꯥꯅ ꯁꯣꯏꯗꯅ ꯊꯥꯕꯤꯅꯤ꯫ ꯏꯃꯥ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯑꯁ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ, ꯅꯌꯥꯁꯨ ꯁꯦꯡꯗ꯭ꯔꯤ, ꯑꯩꯗꯤꯅꯦ ꯏꯔꯨꯖꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯏꯁꯥ ꯁꯦꯡꯇꯣꯛꯈꯤꯒꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯃꯥꯕꯨ ꯊꯤꯟꯕꯤꯒꯗꯧꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗꯤ ꯃꯥꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯝꯂꯤꯕ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯇꯣꯝꯆꯧꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯨꯕꯨ ꯈꯨꯔꯨꯝꯂꯝꯂꯒ, ꯑꯕꯣꯛ, ꯄꯨꯄꯨ, ꯅꯁꯨ ꯃꯍꯩ ꯇꯝꯕ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯀꯨꯟꯖꯣꯅ ꯅꯨꯡꯁꯤꯅ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯊꯕꯤꯔꯒ, ꯏꯁꯨꯗꯤ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯣꯖꯥꯅ ꯉꯥꯡꯕ ꯇꯥꯒꯗꯕꯅꯤꯀꯣ, ꯑꯇꯣꯞꯄꯗ ꯃꯤꯠ ꯆꯣꯏꯊꯣꯛꯀꯅꯨ, ꯏꯁꯨꯅ ꯐꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯍꯣꯏꯕ ꯄꯨꯄꯨ, ꯑꯗꯣ ꯃꯨꯟꯅ ꯇꯥꯁꯤꯟꯕ ꯌꯥꯗꯦꯗ꯫ ꯍꯩꯃꯥ ꯑꯗꯨꯅ ꯀꯔꯤꯒꯤ? ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯅꯤꯡꯊꯤꯖꯅ ꯃꯍꯩ ꯑꯗꯨ ꯍꯩꯒꯗꯧꯔꯤꯕꯅꯣ? ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯒꯗꯕꯗꯨꯕꯨ ꯑꯩꯅ ꯂꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯊꯣꯛꯑꯗꯤ ꯑꯇꯩꯈꯩꯗꯨꯗꯤ ꯀꯩ ꯈꯪꯗꯣꯏꯕ? ꯑꯩꯅꯅꯦ ꯄꯨꯛ ꯐꯠꯇꯕ ꯇꯥꯔꯣꯏꯗ꯭ꯔꯕ? ꯑꯗꯨꯅꯅꯦ ꯈꯔꯁꯨ តាꯅꯤ ꯈꯔꯁꯨ ꯇꯥꯔꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯝꯅꯤ ꯀꯩꯅꯣ꯫ ꯀꯨꯟꯖꯣ ꯑꯃꯗꯤ ꯊꯝꯕꯥꯜꯗꯨ ꯅꯣꯛꯂꯒ, ꯏꯍꯦ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯁꯨꯃꯥꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯆꯧꯅ, ꯕꯦꯃꯥ, ꯂꯩꯔꯥꯡ,
ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯌꯥꯔꯕꯗꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯂꯩꯔꯥꯡꯗꯨ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ ꯀꯀꯥ ꯑꯩꯁꯦ ꯐꯖꯔꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯐꯖꯩ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯑꯩꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯀꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯗꯨꯅ ꯂꯩꯔꯥꯡꯅ ꯇꯝꯂꯤꯕ ꯁꯤꯟꯗꯝꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯄꯥꯔꯤ ꯊꯦꯡꯅꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯤꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯨ ꯂꯤꯊꯣꯛꯇꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯎꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯂꯩꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯆꯧꯅ ꯕꯦꯃꯥ ꯀꯔꯤ ꯇꯧꯔꯤ ꯀꯅꯥ ꯌꯦꯡꯂꯤꯕꯅꯣ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯑꯁꯤꯗꯅꯦ ꯂꯩ ꯐꯖꯕ ꯑꯃ ꯍꯧꯕ ꯑꯗꯨ ꯌꯦꯡꯕꯅꯤ ꯏꯍꯦ ꯑꯣ ꯑꯗꯣ ꯆꯨꯝꯅ ꯌꯦꯡꯉꯨ ꯅꯉꯛꯇꯣ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝ ꯂꯤꯊꯣꯛꯀꯅꯨꯀꯣ ꯑꯇꯣꯞꯄ ꯁꯒꯣꯜ ꯒꯥꯔꯤ ꯂꯥꯛꯂꯕꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯅꯤ ꯍꯣꯏ ꯀꯀꯥ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯤꯟꯗꯝꯁꯪ ꯑꯗꯨ ꯌꯧꯔꯕꯗ ꯂꯩꯔꯥꯡꯗꯨ ꯃꯥꯒꯤ ꯈꯥꯎꯗꯨ ꯌꯥꯜꯂꯒ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯅꯨꯡ ꯐꯥꯎꯕ ꯊꯤꯟꯖꯟꯕꯤꯔꯝꯃꯨꯔꯣ ꯌꯥꯔꯅꯤ ꯀꯀꯥ ꯁꯤꯗ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯑꯗꯨꯝ ꯆꯪꯃꯤꯟꯅꯍꯧꯔꯗꯕꯅꯤ ꯇꯨ ꯑꯥꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯔꯥꯡꯅ ꯁꯤꯟꯗꯝꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯐꯖꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯑꯅꯥꯟꯕ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯄ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯅꯗꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯌꯥꯎꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯅꯔꯝꯃꯤ ꯅꯨꯄꯥꯅ ꯌꯦꯡꯂꯤꯕ ꯑꯗꯨꯅ ꯂꯩꯔꯥꯡꯒꯤ ꯐꯖꯕ ꯑꯗꯨꯗꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯌꯦꯡꯂꯤꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯅꯤ ꯂꯩꯔꯥꯡꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏ ꯊꯥꯗꯣꯏꯅ ꯐꯜꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯀꯩꯒꯤꯅꯣ ꯉꯁꯤ ꯊꯦꯡꯉꯛꯏꯗꯤ ꯀꯩꯅꯣꯅꯦ ꯈꯪꯉꯤꯅꯦ ꯀꯩꯁꯨ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ ꯀꯩꯅꯣ ꯊꯥꯗꯣꯏꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯂꯩꯔꯥꯡꯅ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯣ ꯅꯌꯥꯒꯗꯣ ꯏꯍꯤ ꯍꯤꯒꯠꯂꯗꯅ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯅꯪ ꯅꯠꯇꯦ ꯅꯪꯅ ꯈꯨꯏꯗꯥꯕ ꯅꯨꯄꯥꯒ ꯂꯩꯔꯕ꯭ꯔꯥꯕ ꯂꯩꯔꯦ ꯏꯇꯥ ꯄꯨꯔꯥ ꯂꯥꯏꯒꯤ ꯃꯆꯥ ꯀꯔꯤ ꯈꯨꯐꯖꯅꯣ ꯃꯥꯃꯨꯛ ꯐꯖꯕꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯏꯁ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯕꯁꯟꯇ ꯒꯥꯏꯗꯣ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯇꯥꯛꯎꯗꯅ ꯈꯪꯅꯒꯦꯕ ꯊꯥꯗꯣꯏꯅ ꯍꯤꯒꯠꯂꯝꯕ ꯃꯌꯥ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟ ꯇꯨꯝꯊꯣꯛꯂꯒ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯑꯣꯏꯔꯣꯏꯗ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯑꯗꯨꯅ ꯀꯔꯤꯒꯤ ꯍꯣ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯈꯣꯏꯗꯥꯖꯔꯤꯁꯦ ꯑꯣꯖꯥꯅꯦ ꯍꯥꯏꯕ ꯑꯩꯈꯣই ꯁꯤꯟꯗꯝꯁꯪꯁꯤꯒꯤ ꯍꯥꯡꯀꯣꯛ ꯃꯥꯟꯕ ꯑꯣꯛ ꯃꯥꯟꯕ ꯁꯟ ꯃꯥꯟꯕ ꯍꯅꯨ ꯍꯅꯥꯏ ꯑꯗꯒꯤ ꯏꯔꯨꯖꯗꯕ ꯄꯥꯈꯪꯁꯤꯡ ꯑꯁꯤꯗꯔꯥꯕ ꯅꯪꯅ ꯊꯋꯥꯏ ꯇꯥꯕ ꯃꯈꯩ ꯀꯦꯜꯂꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯅ ꯉꯥꯎꯖꯔꯤꯕ ꯑꯣꯖꯥꯗꯨꯕꯨ ꯀꯔꯝꯕ ꯑꯣꯖꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯁꯦ ꯀꯔꯝꯕꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕꯁꯦ ꯑꯣꯖꯥ ꯇꯣꯝꯕꯔꯣ ꯑꯣꯖꯥ ꯄꯣꯏꯔꯩꯔꯣ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯂꯤꯇꯛ ꯇꯧꯕ ꯃꯀꯣꯛ ꯇꯥꯡꯕ ꯀꯨꯆꯨꯅ ꯉꯥꯄ꯭ꯔꯨꯝ ꯑꯣꯏꯕ ꯑꯣꯖꯥ ꯂꯨꯈꯣꯏꯗꯨꯔꯣ ꯊꯥꯗꯣꯏꯅ ꯃꯈꯨꯠ ꯑꯣ ꯃꯁꯥꯋ ꯇꯧꯔꯒ ꯑꯁ ꯑꯝꯇ ꯅꯠꯇꯦ ꯆꯣ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯄꯥꯈꯪꯗꯤ 3 ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯅꯨꯄꯤ ꯂꯣꯏꯅ ꯊꯤꯔꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤ ꯊꯤꯕ ꯑꯣꯖꯥꯗꯔꯣ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ ꯇꯨ ꯑꯥꯗ ꯃꯁꯥ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯁꯕꯥꯟ ꯐꯕ ꯑꯣꯖꯥ ꯄꯥꯈꯪꯁꯤꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯥꯇ꯭ꯔ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯏꯟꯅꯗꯨꯅ ꯑꯃꯗꯤ ꯂꯣꯟꯅ ꯌꯦꯡꯅꯔꯤꯕꯁꯤ ꯎꯕ꯭ꯔꯥ ꯂꯩꯔꯥꯡꯅ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯁꯥꯋꯣꯡ ꯁꯕꯥꯟꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯣꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯆꯠꯈꯤꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯇꯨꯡꯑꯣꯟꯗꯨꯅ ꯆꯠꯈꯤꯕꯅ ꯃꯁꯛꯇꯤ ꯐꯖꯅ ꯎꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯑꯣꯖꯥ ꯄꯥꯈꯪ ꯑꯗꯨ ꯐꯖꯕꯗꯤ ꯑꯣꯏꯔꯝꯃꯤ ꯂꯩꯔꯥꯡꯅ ꯉꯛꯅ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯃꯥꯒꯤ ꯃꯇꯨꯡꯒ ꯀꯣꯏꯏꯟ ꯏꯟꯅꯩꯅꯦ ꯅꯠꯇꯦ ꯊꯥꯗꯣꯏ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯗꯤ ꯑꯩꯅ ꯈꯪꯗꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯣ ꯊꯥꯗꯣꯏꯅ ꯍꯣꯏꯅꯦ ꯉꯔꯥꯡ ꯅꯪꯅ ꯁꯤꯟꯗꯝꯁꯪꯁꯤꯗ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇꯨꯗ ꯑꯅꯧꯕ ꯑꯣꯏꯅ ꯑꯣꯖꯥ ꯄꯤꯁꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯤꯟꯗꯝꯁꯪꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕ ꯂꯥꯛꯈꯤꯕꯅꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯀꯧꯏ ꯑꯁ ꯀꯩꯅꯣꯅꯦ ꯃꯥꯅ ꯉꯔꯥꯡꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯑꯣꯖꯥ ꯑꯣꯏꯅꯤ ꯍꯥꯏꯗꯅ ꯆꯪꯂꯛꯄꯗꯣ ꯑꯗꯨꯗꯒꯤꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤꯅꯦ ꯃꯩꯌꯥ ꯀꯥꯕ ꯃꯈꯩ ꯂꯣꯏꯅ ꯌꯦꯡꯅꯕꯅꯦꯃꯤ ꯑꯣꯖꯥꯅ ꯍꯪꯕꯗ ꯑꯃꯠꯇ ꯈꯨꯝꯗꯕ ꯃꯈꯩꯅꯦ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯅꯩ ꯃꯥꯅꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯂꯕꯗꯤ ꯑꯁ ꯀꯩꯅꯣ ꯂꯩꯔꯥꯡ ꯂꯣꯏꯅ ꯍꯦꯛ ꯍꯩꯗꯧ ꯃꯥꯟꯖꯥꯅꯤ ꯅꯪꯁꯨ ꯍꯣꯔꯦꯟ ꯎꯕꯗꯅꯦ ꯋꯥꯟꯊꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯑꯣ ꯑꯅꯧꯕ ꯑꯣꯖꯥ ꯑꯣꯏꯔꯦ ꯀꯌꯥꯝ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄ ꯇꯥꯔꯦꯗꯅ
ꯑꯁꯨꯝꯅ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯥꯡꯁꯤ ꯈꯤꯡꯂꯛꯂꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ "ꯀꯔꯝꯕ ꯃꯇꯝꯗ ꯆꯪꯂꯛꯇꯣꯏꯅꯣ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗꯣ ꯊꯥꯗꯣꯏ? ꯑꯍꯥꯟꯕꯗ ꯆꯪꯕꯅꯦ, ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯣ? ꯍꯦꯔꯥ, ꯅꯪꯅ ꯑꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯏ." ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯥꯔꯤꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯑꯁꯤꯅꯤ ꯍꯥꯏꯕꯒꯨꯝꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯍꯥꯏꯐꯦꯠ ꯄꯥꯔꯤꯕꯨ ꯊꯧꯁꯥꯗꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯕꯒꯨꯝꯅ ꯈꯪꯉꯥꯏ ꯈꯪꯖꯤꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ "ꯑꯌꯥ, ꯑꯁꯤꯗꯤ ꯉꯔꯥꯡꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯨꯅꯤ!" ꯃꯌꯥꯝꯗꯨ ꯇꯤꯡꯉꯛ ꯂꯣꯏꯔꯥꯡꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯄꯥꯔꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯃꯇꯣꯟꯗ ꯁꯣꯟꯖꯩ꯫ "ꯑꯁ, ꯃꯁꯤꯒꯤ ꯁꯣꯅꯣ ꯆꯨꯕꯤ ꯂꯩꯁꯥꯕꯤꯁꯤꯁꯨ ꯁꯤꯗ ꯇꯝ ꯃꯥꯜꯂꯤꯅꯦ꯫ ꯃꯥꯅ ꯁꯤꯗ ꯇꯝꯃꯦ ꯈꯪꯉꯝꯃꯗꯤ ꯑꯩ ꯑꯇꯣꯞꯄ ꯁꯤꯟꯗꯝꯁꯪ ꯑꯃꯗ ꯍꯣꯡꯗꯣꯛꯂꯝꯒꯗꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ." ꯊꯥꯗꯣꯏꯅ ꯂꯩꯔꯥꯡꯕꯨ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ ꯇꯞꯅ, "ꯀꯩꯅꯣ ꯂꯩꯔꯥꯡ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯤ ꯑꯣꯖꯥꯏ ꯃꯃꯥꯡꯁꯤꯗ." ꯂꯩꯔꯥꯡꯅ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ, "ꯊꯥꯗꯣꯏ, ꯑꯁꯤꯗꯤ ꯉꯔꯥꯡ ꯊꯦꯡꯅꯩꯌꯦ. ꯑꯩꯗꯤ ꯑꯣꯖꯥꯅꯤ ꯈꯪꯗꯕꯅꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ. ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯋꯥꯅꯤ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯊꯦꯡꯅꯔꯕꯣꯏꯔꯦ? ꯌꯥꯔꯦ, ꯋꯥꯔꯤꯗꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ. ꯑꯁ, ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ." ꯑꯁꯨꯝꯅ ꯄꯥꯔꯤꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯔꯛꯇ ꯋꯥꯎꯔꯤ ꯁꯥꯔꯤ, ꯂꯩꯔꯥꯡꯗ ꯈꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯌꯦꯡꯖꯩ꯫ ꯑꯃꯨꯛꯅ ꯑꯃꯨꯛ ꯎꯏꯔꯒ ꯂꯩꯔꯝꯃꯤ, ꯑꯃꯨꯛꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯈꯞ ꯆꯤꯡꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯁꯣꯟꯖꯩ꯫ ꯑꯁꯤꯕꯨ ꯃꯌꯨꯝꯗꯒ ꯑꯝꯇ ꯇꯨꯝꯕ ꯐꯪꯗ꯭ꯔꯕ ꯖꯥꯠꯂꯥ? ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯑꯁꯤꯗꯕꯨ ꯎꯏꯔꯒ ꯇꯨꯝꯂꯒ ꯂꯩꯕ, ꯑꯍꯤꯡꯗꯒ ꯍꯨꯔꯥꯟꯕꯒ ꯆꯠꯄ ꯖꯥꯠꯂꯥ? ꯑꯁꯤꯅꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯏꯅꯤ. ꯃꯃꯥꯏ ꯑꯁꯤꯁꯨ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯂꯒ ꯍꯩꯈꯥ ꯑꯃꯨꯟꯕ ꯍꯦꯛ ꯃꯥꯟꯈꯩ. ꯀꯔꯤ ꯁꯥꯇ꯭ꯔꯅꯣꯅꯦ ꯁꯤꯕꯣ? ꯆꯪꯁꯤꯜꯂꯒ ꯃꯀꯣꯛ ꯑꯁꯤꯗꯅꯦ ꯈꯣꯔꯖꯩꯁꯤꯅ ꯊꯣꯛ ꯍꯦꯛ ꯊꯣꯝꯃꯨ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯔꯥꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯥꯗꯥꯡꯗꯨ ꯃꯦꯠꯂꯒ ꯊꯋꯥꯏ ꯇꯥꯅ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯄꯒꯤ ꯃꯑꯣꯡꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯠ ꯊꯥꯗꯩ꯫ "ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯁꯤꯕꯣ? ꯑꯣꯖꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦ. ꯀꯛꯆꯦꯡ ꯑꯃ ꯆꯤꯛꯂꯛꯄ ꯈꯪꯗꯦ. ꯈꯨꯠꯁꯤꯗ ꯈꯪꯆꯤꯛ ꯍꯦꯛ ꯆꯤꯛꯂꯛꯄ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯝꯀꯠꯂꯒ ꯂꯩꯔꯥꯡꯗ ꯌꯦꯡꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯈꯤ ꯇꯧꯔꯒ ꯃꯤꯆꯤꯒ ꯐꯠ ꯈꯞꯆꯤꯜꯂꯛꯏ꯫ ꯃꯉꯣꯟꯗ ꯀꯔꯦꯝ ꯅꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯕꯁꯨ ꯄꯥꯔꯤ ꯀꯩꯁꯨ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡꯒꯤ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯨ ꯊꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯇꯞꯅ ꯁꯣꯟꯖꯩ꯫ "ꯑꯣꯖꯥ ꯄꯥꯔꯤ ꯍꯥꯏꯕ, ꯑꯩꯒꯤ ꯑꯣꯖꯥ ꯂꯥꯏꯔꯦꯝꯕ, ꯅꯪꯕꯨꯗꯤ ꯂꯩꯔꯥꯡ ꯑꯩꯒꯤ ꯏꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ." ꯊꯥꯗꯣꯏꯅꯁꯨ ꯋꯥꯎꯔꯤ ꯇꯥꯔꯗꯨꯅ ꯃꯌꯥ ꯑꯗꯨ ꯆꯤꯛꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯁꯥꯇ꯭ꯔ ꯃꯌꯥꯝꯒꯤ ꯀꯤꯟꯅꯐꯝꯁꯤ ꯅꯊꯟꯗꯒꯤ ꯑꯣꯏꯔꯒꯦ ꯂꯦꯞꯄꯕꯣ?" ꯂꯩꯔꯥꯡꯅ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ, "ꯀꯤꯟꯅꯕ ꯅꯠꯇꯦ, ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕ ꯌꯥꯔꯣꯏ. ꯃꯃꯤꯠꯇꯨ ꯀꯣꯠꯊꯣꯛꯇꯣꯏꯅꯤ. ꯑꯁꯦ ꯑꯩꯒꯤ ꯑꯣꯖꯥ ꯂꯥꯏꯔꯦꯝꯕꯅꯤ, ꯀꯅꯥꯝꯇꯩ ꯅꯠꯇꯦ. ꯂꯩꯔꯥꯡ ꯑꯩꯒꯤ ꯑꯣꯖꯥ ꯂꯥꯏꯔꯦꯝꯕ." ꯊꯥꯗꯣꯏꯅ ꯃꯉꯛ ꯑꯗꯨ ꯃꯊꯟꯇ ꯃꯦꯠꯆꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ, "ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯛ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ, "ꯂꯥꯏꯔꯤꯛꯁꯦ ꯑꯝꯇ ꯇꯥꯛꯆꯈꯤꯒꯦ, ꯑꯗꯨꯒ ꯅꯣꯛꯄꯗꯨ ꯂꯣꯏꯔꯒ ꯅꯣꯛꯄꯤꯔꯣ." ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯅꯣꯛꯂꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ, "ꯑꯣꯖꯥ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ. ꯃꯇꯨꯡ ꯇꯧꯔꯔꯣꯏ." ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯐꯩꯅ ꯂꯩꯔꯥꯡꯗ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯥꯛꯊꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯡꯁꯤꯁꯨ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯄꯥꯔꯤꯗꯣ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ, "ꯂꯩꯔꯥꯡ, ꯀꯩꯅꯣ? ꯀꯝꯗꯧꯅ ꯑꯣꯖꯥ ꯄꯥꯔꯤꯒ ꯅꯪꯒ ꯍꯥꯟꯅ ꯊꯦꯡꯅꯩꯅꯣ? ꯑꯝꯇ ꯍꯥꯏꯌꯣꯕ." "ꯑꯁ, ꯉꯥꯏꯈꯣꯍꯦ, ꯃꯥꯏ ꯃꯄꯥꯁꯤꯗ ꯆꯥꯒꯦꯒ ꯇꯧꯏꯃꯤ. ꯅꯪꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯑꯅꯤꯗꯨ ꯉꯥꯡꯅꯔꯤꯕꯗꯣ ꯑꯇꯩ ꯁꯥꯇ꯭ꯔ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯃꯍꯩ ꯂꯩꯔꯥꯡꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯇꯥꯖꯒꯦ, ꯑꯣꯖꯥ ꯄꯥꯔꯤꯒꯤ ꯋꯥꯔꯤꯗꯣ." "ꯍꯩꯃꯥ, ꯁꯤꯗꯤ ꯂꯣꯏꯅ ꯉꯥꯎꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯁꯥꯇ꯭ꯔ ꯑꯃꯅ ꯅꯣꯛꯂꯒ, "ꯅꯪꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯖꯥꯠꯅꯤꯅꯦ. ꯑꯩꯈꯣꯏꯗꯤ ꯑꯣꯖꯥꯗ ꯉꯥꯎꯖꯔꯁꯨ ꯃꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯈꯪꯉꯤ. ꯑꯗꯣ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯂꯥꯏꯔꯦꯝꯕꯅꯦꯅ ꯈꯜꯂꯒ ꯇꯥꯟꯅꯗꯅꯒ ꯒꯞ ꯁꯞꯀ ꯇꯧꯁꯤꯜꯂꯨꯔꯤꯅꯤꯅꯦ꯫
ꯑꯣꯖꯥ ꯄꯥꯔꯤꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯒꯤ ꯑꯣꯏꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯏꯕꯦꯝꯃ ꯅꯪ ꯊꯤꯅ ꯉꯥꯡꯕꯤꯔꯅꯤ꯫ ꯍꯣꯏ, ꯃꯥꯅ ꯃꯕꯨꯛ ꯐꯕꯒꯤ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯣ ꯑꯩꯅ ꯃꯥꯁꯦ ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤꯁꯤꯡꯂꯒ ꯊꯝꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯂꯥꯏꯁꯤꯅ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯑꯣꯏꯍꯜꯂꯝꯕꯩ ꯋꯥꯅꯤ꯫ ꯊꯥꯗꯣꯏꯅ ꯈꯨꯀꯥꯞꯄꯤ ꯀꯥꯞꯂꯒ, ꯑꯦ ꯑꯣꯖꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ, ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ, ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ, ꯅꯠꯇ꯭ꯔꯣ? ꯀꯣꯏꯊꯔꯣ꯫ ꯑꯗꯣ ꯑꯣꯖꯥ ꯄꯥꯔꯤꯗꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ ꯃꯤꯁꯛꯇꯤ ꯃꯥꯟꯗꯦ, ꯃꯥꯗꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯣꯃꯣꯟꯇꯃꯛ ꯅꯣꯛꯂꯒ ꯌꯥꯝ ꯂꯦꯝꯅ ꯂꯩ꯫ ꯀꯩꯒꯨꯝꯕ ꯃꯥꯅ ꯊꯤꯅ ꯉꯥꯡꯉꯛꯑꯗꯤ ꯀꯝꯗꯧꯕ? ꯊꯃꯣꯏ ꯀꯥꯏꯖꯅꯤꯀꯣ, ꯑꯗꯨꯁꯨ ꯑꯣꯖꯥꯒꯤ ꯃꯥꯡꯗ ꯆꯣꯞꯇꯣꯏꯕ꯫ ꯂꯩꯔꯥꯡꯅ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯃꯐꯝ ꯈꯪꯗꯅ ꯌꯦꯡꯂꯒ ꯃꯆꯤꯟ ꯕꯥꯂꯥ ꯑꯃ ꯑꯗꯨ ꯆꯤꯛꯇꯨꯅ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ, ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯨ ꯑꯣꯏꯔꯝꯁꯅꯨ, ꯃꯤꯒꯤ ꯅꯨꯄꯤꯒꯤ ꯅꯨꯄꯥꯁꯨ ꯑꯣꯏꯔꯝꯁꯅꯨ, ꯂꯩꯔꯥꯡꯉꯩꯅꯕꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯈ꯭ꯔꯕꯗꯤ ꯀꯅꯥꯝꯇꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯕ ꯌꯥꯗꯦ, ꯂꯩꯔꯥꯡꯉꯩꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯣꯖꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ, ꯃꯥꯅ ꯊꯤꯅ ꯉꯥꯡꯉꯛꯁꯅꯨ, ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯔꯝꯁꯅꯨ, ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯃꯨꯜꯂꯒ ꯀꯣꯏꯒꯅꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯈꯨꯄꯥꯛꯀ ꯈꯨꯔꯒ, ꯂꯩꯔꯥꯡꯒꯤ ꯊꯧꯅꯥ ꯈꯨꯂꯩꯁꯤꯗꯤ, ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯑꯣꯖꯥ ꯑꯃꯗꯤ ꯌꯥꯝ ꯋꯥꯅ ꯂꯦꯟꯗꯧꯔꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤ ꯑꯗꯨ ꯁꯤꯟꯗꯝꯁꯪ ꯑꯗꯨꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥ ꯇꯣꯝꯕꯅ, ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯄꯥꯔꯤ, ꯅꯇꯣꯝꯇ ꯂꯥꯏꯁꯣꯟ ꯇꯧꯔꯝꯃꯤꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯏꯁ, ꯋꯥ ꯌꯥꯝ ꯂꯣꯠꯂꯤꯀꯣ꯫ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ, ꯁꯥꯇ꯭ꯔ ꯑꯃ ꯊꯦꯡꯅꯕ, ꯑꯉꯥꯎꯕ ꯐꯩꯗꯧꯅ ꯇꯧꯕ꯫ ꯇꯣꯝꯕꯅ ꯌꯥꯝ ꯈꯪꯅ, ꯂꯩꯔꯥꯡꯂꯣ? ꯃꯃꯤꯡꯒꯗꯤ ꯈꯪꯗꯦꯗ꯫ ꯑꯣꯏꯔꯝꯒꯅꯤ, ꯃꯁꯛ ꯐꯖꯕꯤ, ꯐꯤꯖꯣꯜ ꯅꯥꯟꯅ ꯁꯦꯠꯄꯤ, ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯁꯥꯇ꯭ꯔꯗꯨ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯑꯦ, ꯑꯗꯨ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯑꯇꯩ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯂꯤꯂꯥ ꯀꯨꯝꯕ ꯃꯤꯗꯧꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯤꯕꯗꯨꯕꯣ? ꯃꯥꯁꯦ ꯀꯅꯥ ꯑꯣꯏꯒꯦꯕ? ꯀꯔꯤꯒꯤ ꯑꯣꯏꯗꯅꯤꯒꯦ? ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ, ꯃꯃꯤꯡ ꯆꯠꯂꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯊꯝꯕꯥꯜꯅꯤꯗꯅ꯫ ꯁꯦꯜꯁꯨ ꯅꯝꯊꯤꯕ ꯃꯈꯩ ꯄꯥꯏꯔꯕ, ꯃꯁꯛ ꯍꯥꯏꯔ ꯂꯥꯏ ꯃꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯥꯗꯦ, ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯌꯥꯝꯅ ꯉꯥꯎꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯀꯅꯥꯝꯇꯗꯤ ꯍꯥꯏꯗꯣꯛꯀꯅꯨ, ꯑꯩꯁꯨ ꯉꯥꯎꯔꯤꯕꯅꯤ, ꯑꯣꯖꯥ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤꯅꯦ ꯅꯍꯥꯟꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯒꯗꯕꯅꯤ꯫ ꯑꯗ ꯑꯣꯖꯥ ꯑꯃ ꯑꯣꯏꯁꯜꯂꯨꯔꯦ, ꯄꯥꯈꯪ ꯁꯔꯤꯁꯨ ꯑꯣꯏꯁꯜꯂꯨꯕꯁꯤꯗ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯥꯏꯔꯤꯛ ꯇꯥꯛꯑꯒ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨ ꯀꯩꯒꯤꯅꯣ ꯃꯌꯥꯝꯅꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯏꯆꯝ ꯆꯝꯃꯤ, ꯏꯉꯥꯎ ꯉꯥꯎꯖꯩ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯤꯕꯅꯤ, ꯑꯗꯣ ꯅꯪꯗꯤ ꯃꯥꯕꯨ ꯇꯥꯊꯤꯕꯗꯧꯅ ꯇꯧꯏ꯫ ꯅꯠꯇꯦ, ꯃꯥꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯃꯔꯤ ꯍꯥꯏꯕꯕꯨ ꯀꯩꯅꯣ, ꯑꯣꯖꯥ ꯁꯥꯇ꯭ꯔꯒꯤ ꯃꯔꯤꯅꯤ, ꯑꯇꯣꯞꯄ ꯀꯩꯕꯨ ꯂꯩꯅꯔꯨꯅꯤꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯇꯝꯗꯨꯅ ꯇꯥꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯔꯥꯡꯅꯅ, ꯅꯠꯇꯦ, ꯃꯉꯣꯟꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯐꯅꯌꯥꯝꯗꯤ ꯑꯩꯅ ꯍꯜꯂꯝꯒꯅꯤ, ꯑꯗꯨꯒ ꯃꯥꯅ ꯏꯁ, ꯑꯣꯏ ꯂꯥꯏꯔꯦꯝꯕ, ꯑꯗꯨ ꯑꯗꯥ ꯀꯥꯏꯅ, ꯑꯩꯅ ꯃꯥꯁꯦ ꯅꯨꯄꯤꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡꯅꯤꯅ ꯍꯥꯏꯔꯒ ꯐꯥꯊꯕꯤꯕꯒꯤ ꯋꯥꯅꯤ, ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤꯅꯦ, ꯃꯥ ꯁꯣꯏꯗꯅ ꯃꯃꯥꯏ ꯑꯗꯨ ꯇꯠꯂꯗꯕꯅꯤ꯫ ꯇꯣꯝꯕꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯒ ꯄꯥꯔꯤꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ, ꯀꯔꯤ, ꯂꯥꯏꯔꯦꯝꯕ ꯀꯧꯔꯛꯏꯕ? ꯍꯩꯁ, ꯅꯪ ꯑꯃ ꯁꯣꯏꯗ꯭ꯔꯦ꯫ ꯀꯩꯅꯣ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯣ, ꯀꯩꯗꯧꯔꯒꯦ? ꯅꯪꯁꯦ ꯂꯩꯔꯥꯡꯒꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ꯫ ꯍꯦꯔꯗ, ꯅꯥꯞ ꯆꯥꯗꯕ ꯋꯥꯗꯣ ꯁ꯭ꯋꯥꯏꯗ ꯈꯤꯠꯄꯜꯂꯛꯀꯅꯨ, ꯍꯩꯅꯗꯦꯀꯣ꯫ ꯑꯁꯦ ꯁꯥꯇ꯭ꯔꯅꯤ, ꯃꯥꯏ ꯃꯁꯛꯁꯦ ꯎꯅꯤ ꯈꯟꯕꯗ ꯑꯩ ꯂꯥꯏꯔꯤꯛ ꯐꯥꯎ ꯇꯥꯛꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯆꯤꯟꯅꯕ ꯁꯥꯇ꯭ꯔ ꯑꯁꯤꯕꯨ ꯏꯀꯦ ꯀꯩꯁꯤꯟꯅꯔꯗꯅ꯫ ꯑꯁꯨꯝꯅ ꯁꯤꯟꯗꯝꯁꯪ ꯑꯗꯨꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯁꯨꯇꯤ ꯊꯥꯅꯔꯛꯄꯒꯤ ꯃꯇꯝꯗꯅꯤ ꯂꯩꯔꯥꯡꯅ, ꯑꯣꯖꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯄꯥꯔꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯔꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯝ ꯇꯟꯅ, ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯀꯧꯔꯛꯏꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅ ꯇꯟꯒꯗꯧꯔꯤꯗ, ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯈꯨꯝꯗꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯩꯔꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯑꯣꯖꯥ, ꯑꯩꯗꯤ ꯉꯔꯥꯡ ꯁꯤꯟꯗꯝꯁꯪꯁꯤꯗ ꯂꯥꯛꯍꯧꯗꯕꯅꯤꯅ ꯑꯣꯖꯥꯒꯤ ꯃꯤꯡ ꯈꯪꯖꯍꯧꯗ꯭ꯔꯦ, ꯂꯩꯐꯝꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯄꯥꯔꯤ ꯍꯩꯅꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ, ꯃꯤꯡꯅ ꯄꯥꯔꯤ ꯀꯧꯏ, ꯂꯝꯕꯨꯗꯤ ꯌꯥꯝ ꯊꯥꯞꯄꯤ, ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤꯅꯤ, ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ, ꯅꯪꯒꯤꯅ ꯀꯔꯤ ꯀꯧꯕ? ꯂꯩꯔꯥꯡ ꯀꯧꯏ꯫ ꯄꯥꯔꯤꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ, ꯃꯁꯛ ꯑꯁꯤꯒ ꯂꯩꯔꯥꯡꯒ ꯑꯩꯅ ꯑꯣꯟꯊꯣꯛ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ꯫ ꯂꯩꯔꯥꯡꯅ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯃꯅꯥ ꯑꯗꯨ ꯊꯥꯡꯖꯤꯜꯂꯒ, ꯀꯩ ꯍꯥꯏꯕꯅꯣ ꯑꯣꯖꯥ ꯄꯥꯔꯤ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯍꯌꯦꯡꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯂꯥꯛꯑꯗꯣꯏꯅꯤ ꯑꯣꯖꯥ, ꯅꯍꯥꯟꯈꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯏꯆꯨ ꯆꯨꯁꯤꯟꯅꯧ ꯍꯥꯏꯕ ꯌꯥꯔꯝꯗꯕꯅꯦꯕ, ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ, ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯕꯗꯧꯅ ꯇꯧꯏ,
ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯂꯗꯧꯅꯤ ꯑꯣꯖꯥ꯫ ꯄꯥꯔꯤꯗꯤ ꯂꯩꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯔꯕꯅꯤ꯫ ꯆꯠꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯈꯨꯔꯣꯛ ꯈꯨꯔꯣꯛ ꯈꯣꯠꯂꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯒ "ꯕꯦꯃꯥ, ꯌꯨꯝꯗ ꯍꯜꯂꯁꯤ. ꯑꯩꯗꯤ ꯅꯪꯕꯨ ꯊꯤꯕꯗ ꯁꯥꯠꯂꯕꯅꯤ. ꯑꯥꯗ ꯊꯥꯗꯣꯏꯅ ꯁꯣꯝꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯨꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯀꯥ, ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯅꯧꯕꯅꯤ, ꯈꯪꯅꯧꯋꯣ." "ꯏꯍꯦ, ꯑꯩꯗꯤ ꯎꯔꯨꯗ꯭ꯔꯦꯗꯅ. ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯅꯦ." "ꯌꯨꯝꯗ ꯍꯜꯂꯗꯕ꯭ꯔꯥ?" ꯄꯥꯔꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯍꯜꯂꯗꯕꯅꯤ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯂꯩꯔꯥꯡꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ "ꯑꯣꯖꯥ ꯈꯣꯡꯅ ꯍꯟꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯊꯤꯟꯕꯤꯔꯝꯃꯒꯦ." "ꯌꯥꯔꯅꯤꯗ. ꯑꯗꯨꯝ ꯌꯥꯝ ꯂꯥꯞꯇꯦ. ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ. ꯅꯣꯏꯁꯨ ꯍꯟꯈ꯭ꯔꯣ." ꯂꯩꯔꯥꯡꯅ ꯇꯣꯝꯆꯧꯗ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯇꯣꯝꯆꯧꯁꯨ ꯋꯥ ꯂꯨꯝꯅ "ꯕꯨꯡꯉꯣ, ꯏꯕꯦꯝꯃꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ. ꯑꯣꯖꯥꯅ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯁꯤꯗ ꯈꯣꯡꯅ ꯍꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯅꯤ. ꯅꯨꯡꯉꯥꯏꯔꯔꯣꯏ. ꯑꯩꯈꯣꯏ ꯊꯤꯟꯕꯤꯔꯝꯂꯒꯦ." ꯄꯥꯔꯤ ꯃꯊꯟꯇ ꯏ ꯀꯥꯅ ꯁꯣꯟꯖꯩ꯫ "ꯑꯣ, ꯃꯣꯏꯅꯤ ꯆꯪꯗꯅ ꯑꯩꯁꯦ ꯐꯖꯅ ꯏ ꯀꯥꯍꯟꯗꯣꯔꯤꯅꯦ ꯉꯁꯤꯗꯤ." ꯂꯩꯔꯥꯡꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ "ꯑꯣꯖꯥ, ꯂꯥꯛꯑꯣ ꯆꯪꯉꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯪꯗꯈꯩ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯄꯨꯔꯥ ꯐꯥꯔꯒ ꯅꯝꯗꯅ ꯇꯣꯡꯍꯟꯕ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ꯫ ꯄꯥꯔꯤꯗꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯂꯩꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯍꯨꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯔꯥꯡꯅꯗꯤ ꯃꯌꯨꯝꯗꯨ ꯈꯪꯇꯣꯛꯅꯕ ꯍꯥꯏꯗꯅ ꯄꯥꯔꯤꯕꯨ ꯊꯑꯣꯏꯅ ꯃꯌꯨꯝꯗ ꯊꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯁꯣꯝꯗ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯥꯡꯅꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯃꯤꯟꯅꯔꯤꯕ ꯄꯥꯔꯤꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯌꯦꯡꯊꯣꯔꯛꯂꯒꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯏꯁꯩ ꯉꯪꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯄꯥꯔꯤꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯃꯊꯃꯣꯏꯗ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ "ꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯁꯤꯕꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯃꯨꯟꯅ ꯇꯥꯕ꯭ꯔꯣ? ꯍꯥꯏꯕꯗꯤ ꯂꯝꯒ ꯍꯦꯟꯗꯕ꯭ꯔꯥꯕ?" "ꯀꯀꯥ, ꯃꯗꯨꯃꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ. ꯑꯩ ꯉꯁꯤ ꯈꯛꯇꯃꯛ ꯂꯩꯔꯥꯡꯒ ꯊꯦꯡꯅꯖꯕꯅꯤ." "ꯑꯣ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯑꯅꯧꯕ ꯑꯣꯖꯥꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯔꯨꯔꯦꯗꯅ. ꯑꯗꯣ ꯂꯝ ꯍꯦꯛ ꯍꯦꯜꯂꯕꯗꯤ ꯍꯥꯏꯔꯛꯎꯀꯣ." "ꯍꯣꯏ ꯀꯀꯥ." ꯇꯟꯖꯥꯗꯨꯗ ꯂꯩꯔꯥꯡꯅ ꯁꯣꯏꯕ ꯁꯥꯁꯤꯟꯅꯗꯨꯅ ꯄꯥꯔꯤꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨ ꯃꯈꯥꯗ ꯏꯟꯊꯨꯗꯨꯅ ꯇꯨꯍꯜꯂꯝꯃꯤ꯫ ꯄꯥꯔꯤꯅ "ꯏꯍꯦ." ꯂꯩꯔꯥꯡꯅ ꯐꯠ ꯀꯨꯟꯊꯗꯨꯅ "ꯌꯥꯅꯤ ꯑꯣꯖꯥ, ꯑꯩ ꯈꯨꯟꯖꯔꯛꯀꯦ." "ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯈꯨꯟꯒꯠꯆꯔꯒꯦ." ꯂꯩꯔꯥꯡꯅ ꯅꯝꯗꯅ ꯄꯥꯔꯤꯒꯤ ꯇꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯈꯨꯟꯒꯠꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯅ ꯎꯗ꯭ꯔꯤꯉꯩꯗ ꯂꯩꯔꯥꯡꯅ ꯂꯣꯟꯅ ꯄꯥꯔꯤꯒꯤ ꯈꯨꯖꯩ ꯑꯃꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯤ ꯃꯔꯛ ꯑꯗꯨꯗ ꯌꯦꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯃꯗꯨ ꯈꯪꯗꯕꯅ ꯈꯥꯎ ꯑꯗꯨ ꯃꯊꯪ ꯑꯃꯨꯛ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ "ꯀꯀꯥ, ꯌꯥꯔꯅꯤ. ꯁꯤꯗ ꯈꯥꯝꯕꯤꯔꯝꯃꯨ." "ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯒꯤꯗ ꯂꯩꯕꯅꯣꯅꯦ?" "ꯀꯀꯥ, ꯑꯩꯁꯦ ꯃꯥꯝꯇꯣꯟ ꯁꯦꯟꯖꯥꯏꯒꯤ ꯃꯌꯨꯝꯗ ꯂꯩꯕꯅꯤ. ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯅꯤ." "ꯏꯍꯦ, ꯁꯦꯡꯖꯥꯏꯅ ꯑꯅꯧꯕ ꯑꯣꯖꯥ ꯑꯃ ꯂꯥꯛꯀꯅꯤ, ꯃꯈꯣꯏꯒ ꯃꯔꯤ ꯊꯣꯛꯅꯩ ꯍꯥꯏꯕꯗꯨ ꯅꯪ ꯑꯣꯏꯔꯦ? ꯍꯩꯃꯥ, ꯑꯩꯗꯤ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗ꯭ꯔꯦꯗꯅ. ꯅꯈꯣꯏꯒꯤ ꯃꯥꯝꯇꯣꯟ ꯑꯗꯨꯗꯤ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ. ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯤ. ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧꯀꯣ." "ꯍꯣꯏ ꯀꯀꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯖꯍꯧꯔꯒꯦ. ꯂꯩꯔꯥꯡ, ꯅꯪꯁꯨ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ. ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯅꯅꯕ ꯍꯌꯦꯡꯗꯒꯤ ꯆꯥꯡ ナꯏꯅ ꯂꯥꯛꯑꯣ." ꯍꯥꯏꯔꯝꯗꯕ ꯌꯥꯗꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯇꯁꯦꯡꯅ꯫ ꯄꯥꯔꯤꯅ ꯂꯩꯔꯥꯡꯗꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯩꯔꯥꯡꯗꯤ ꯃꯁꯝ ꯃꯅꯥꯒꯗꯨ ꯁꯦꯝꯖꯤꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ "ꯍꯣꯏ ꯑꯣꯖꯥ, ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯗꯕꯅꯤ." ꯄꯥꯔꯤꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯅꯣꯛꯐꯦꯠ ꯇꯧꯅ "ꯈꯪꯒꯅꯤꯅ. ꯂꯩꯔꯥꯡꯉꯩꯒꯤ ꯂꯥꯡꯗ ꯊꯨꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯣꯖꯥ ꯂꯥꯏꯔꯦꯝꯕ." ꯇꯣꯝꯆꯧꯅꯁꯨ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯇꯥꯔꯗꯨꯅ "ꯍꯥꯏ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃ? ꯀꯅꯥꯅꯣ ꯂꯥꯏꯔꯦꯝꯕ ꯐꯥꯅꯤ ꯍꯥꯏꯕꯗꯨꯕꯣ?" "ꯑꯦ ꯀꯀꯥ, ꯀꯩꯁꯨ ꯅꯠꯇꯦ. ꯑꯇꯩ ꯑꯣꯖꯥꯁꯤꯡꯒ ꯑꯣꯖꯥ ꯄꯥꯔꯤꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒ ꯌꯥꯝ ꯈꯦꯠꯅꯩ. ꯃꯥꯅ ꯇꯥꯛꯄꯗꯤꯅꯦ, ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯕꯅꯤꯗ." "ꯏꯍꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ." ꯁꯣꯝꯗꯅ ꯃꯌꯨꯝꯗ ꯂꯩꯔꯥꯡꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯝꯃꯤ꯫ ꯔꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯣ, ꯁꯦ ꯐꯔꯦ. ꯏꯃꯥꯅꯄꯥꯗ ꯍꯥꯏꯔꯒ ꯑꯝꯇ ꯌꯦꯡꯈꯤꯒꯦ." ꯂꯩꯔꯥꯡꯅ ꯍꯔꯥꯎꯅ ꯔꯥꯁꯤꯗ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯑꯆꯧꯕꯅ "ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯃꯥ ꯅꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤꯕꯗꯨꯕꯣ? ꯀꯔꯤ ꯄꯥꯎ ꯂꯩꯔꯒꯦ?" ꯃꯄꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯩꯔꯥꯡꯅ ꯃꯃꯥꯗ ꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯥꯁꯤ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ
Makhoi pabo, Nachanupina wafam ama haudorai. Hai, kari wafam no ne. Nakhoi na haidabada aidi kamdong no khangani. Ho ngasi magi sindam sanga duda ne, anauba oza ama lae. Maming na pari kau mali. Mana larik tapudo yam nungai, gyan loina tai. Pukning changi ye. Aduna ne, mangonda larik tamba tongana chachagi hairiba. Wadu tabada achawbana mamit adu langkhalaga. Kari, tongana larik tamba chatki haiba. Adudi, yamna phaba wafam ni kaino. Mapana itha thajadana yathorakpa aduda lairangdi haraubana loikre adubu mabok thambalna. Isu thoi, nangbu waroidrane. Sindam sangda pung kayano ma leiba yaba leiruraga halaaga potharaga yumda phajana ngahak paabana pharoidrane. As, akhoi aboksidi aibu isa yamna sonbai mawangda larik tambada waradi kamaina larik haidoino. Magi apamba adu yabu yarabadi haiduna larik ta thawai yam yaubi saduna. Oida padaba yamna haijinbadagi imungi miyoisingna yaraklami. Lairangna nang horaroi matagum. Adudi pabo, hojimo chapiruro. Mayumdo, kakana khangbaneba. Hayengdagi laknabamta haibiramu. Ihe, masi angangsige hongnabi ngamdabisi haurine. Nangi ningaida kayam kuina khangba ngamdoni. Chathoknuraga loiridana. Asi haiduna achawba amadi rasido. Tomchawga loinana. Parina lairiba mafam aduda chatlami. Tomchawdi sagol gari adubu sangduna mapanda lehaurami. Larik tamnanaba hairibado. Lairangini khangdabana paridi harauna yathoklami. Asumna hayeng ayuk ngantadagi laknanaba hainaduna yanaraba matungda mayumda halaklami. Somda ahing thengjilaklaba phawbada lairangdi wakhal charangna tumba yadraduna phamung aduda koyon onduna lairami. Momon noklaga. As, hayengdagi magi manakna phamlaga larikka thaktoineba. Magi maithongda mitsina kuptaba makai yengbado. As, aidi onthokna nungaikranida. Kaigino aina mabosi amna ngawrisiba. Aise tasengna magi wakhalda ngawba haibado oiriko. Thengnabadi ngarang khaktamak ngairi. Aise kayada mangaw thiribano. Mana ifamdagi lapkrabadi aidi yam wahoganiko. Asumna hingado haujinkre mathangi anganba ayuki matamdani. Pari dinga da haugatuna inkoldi ising chaina magi anauba satradu lakpa ngairami. Matam aduna magi mamton oiriba Singjaina. Hai, nangi anauba satra haibadubu laktribro. Pung kayadagi hausi hainakibano. Pari na ising chaina. Mamton, pung mga makaidagi haugadabani. Ngahakti wali. Singjaina lu thumdanaba lang adu lengsamda yalaga. Ngarang nahanda oza oibada ngairi. Satra mayam sina nangonda namay yanbagumna higyanayne. Kadi laiwabu pubano. Larik takbudabu ngawribra natraga. Nangi wata padaba natawadudabu ngawribra. Amadi oire he pari. As, akhoi mamton sidi. Asida mu haudora adamni. Ainane, yamna hinadaba satra mayawisani. Mauni khanbada ai atopa thabak oina tawrasira haiba phawba khalibajani. Adu oiragana thok he koisilu kaino. Satrabu koiba yade lauba yade haiba leibro. Nangna ahanbasu nate kaino. As, noi mayam sidi aingonda adumaina loi he hai. Taningdabana nare oiba. Kaino haibanida adumaina adum khanaraga leiraga ojaga satraga leinariba mariyese kamaina phaba oidoino. Phattaba rambiromda loina punakiduna masu yayaduna aisu masi tawgani haiduna. Magi thopa punsi khuing tawnaraklabadi kamdawni. Lairiki lambidadi chatnadaduna irangi lambi taminaba oina taroidra haibanida. Singjaina karemnana noklaga. Nupi dawna kayada isau langba saribanoni yungoise. Hai, hagi tawbanini nangbo. Tangai phadrabadi nungsibagi lambida. Madi ozani, madi satrani haiba mari ado kauthoknabasu yai haibagi wani ni he. Pari na pere do laimaina makhol thokna thamlaga dari mapal aduda famtharaklaga. Adu oirisu khara henmandro. Tanja aduda nupi amagi khonjelda. Oza, ai lae. Khonjelda tabada pari ngakchanana nupi duda yengkhalai. Matamduda lairangna phaneka haiba heitaba setlaga. Lairik adu konduna leplaga lairamba aduda khangprek khangladuna makok aduda as haiduna thajinjai. Anidugi mataw aduda Singjaina lairangda amuk yeng, parida amuk yeng tawduna lairami. Mawong aduna adum takle parina hainadra hariba satra du lairangni. Madu khanglabada Singjaina karimna wai kaiboi nofet tawna hairei. Aidi kana oiraboi ninglure. Lairang, nang oire lairik tambagi hainaba lakli dute.
ꯍꯥ ꯅꯈꯣꯏ ꯑꯣꯖꯥꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯤ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯂꯝꯂꯤꯕꯅꯤ ꯐꯖꯅ ꯍꯩꯅꯅꯕ ꯍꯣꯠꯅꯔꯣ ꯑꯩꯗꯤꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏ ꯄꯥꯔꯤ ꯅꯪꯒꯤ ꯁꯥꯇ꯭ꯔ ꯂꯥꯛꯑꯦꯅꯦ ꯅꯪꯕꯣ ꯃꯥꯝꯇꯣꯟ ꯊꯦꯡꯉꯅꯤꯌꯦ ꯁꯦꯡꯖꯥꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤ ꯁꯥꯎꯔꯥꯡꯅꯅ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯕ ꯅꯤꯡꯉꯨꯔꯦ ꯑꯗꯣ ꯑꯣꯖꯥ ꯀꯩꯒꯤꯅꯣ ꯅꯨꯄꯤꯗꯧꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩ ꯈꯣꯏꯗꯧ ꯈꯔ ꯁꯥꯎꯒꯠꯄ ꯇꯨ ꯁꯤꯗ ꯐꯝꯊꯔꯝꯃꯣ ꯑꯩ ꯈꯣꯔꯖꯩ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ ꯍꯣꯏ ꯑꯣꯖꯥ ꯄꯥꯔꯤ ꯌꯥꯝ ꯇꯟꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯂꯒ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯗꯨꯅ ꯈꯣꯔꯖꯩ ꯑꯗꯨ ꯊꯤꯔꯤ ꯑꯐꯪꯕ ꯑꯃ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯊꯣꯔꯛꯂꯝꯃꯤ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯕꯥꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯏꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯧ ꯂꯥꯡꯅ ꯀꯩꯅꯣ ꯃꯁꯤꯒꯤ ꯈꯣꯔꯖꯩꯁꯤꯅ ꯏꯕ ꯊꯣꯛꯇ꯭ꯔꯤꯁꯤꯅ ꯂꯩꯔꯥꯡꯅ ꯄꯥꯔꯤꯅ ꯄꯥꯏꯔꯤꯕ ꯈꯣꯔꯖꯩ ꯑꯗꯨ ꯎꯕꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯅ ꯍꯩ ꯀꯩꯅꯣ ꯅꯌꯥ ꯏꯍꯤ ꯍꯤꯒꯠꯂꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯑꯒ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯣꯖꯥꯅ ꯄꯥꯏꯔꯤꯕꯗꯨꯗꯤ ꯈꯣꯔꯖꯩꯁꯨ ꯅꯠꯇꯅ ꯆꯩ ꯃꯇꯦꯛꯇꯨꯕꯣ ꯀꯝꯗꯧꯅ ꯏꯕꯗ ꯊꯣꯛꯇꯣꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯅ ꯉꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯩꯇꯦꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯛꯏ ꯑꯁ ꯑꯩꯗꯤ ꯃꯨꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯂꯩꯔꯥꯡꯒꯤ ꯁꯣꯝꯗ ꯃꯊꯃꯣꯏ ꯑꯗꯨ ꯆꯣꯡꯊꯣꯛꯀꯗꯧꯔꯦ ꯅꯣꯛꯐꯦꯠ ꯇꯧꯕ ꯄꯥꯔꯤꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯎꯕꯗ ꯃꯥꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯇꯞꯅ ꯁꯣꯟꯖꯔꯛꯏ ꯀꯌꯥꯗ ꯃꯒꯨꯟ ꯂꯩꯔꯤꯕ ꯃꯤꯅꯣꯛꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯖꯥ ꯂꯥꯏꯔꯦꯝꯕ ꯑꯣꯏꯗꯅ ꯀꯅꯥꯒꯤ ꯑꯣꯏꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯄꯥꯔꯤꯁꯨ ꯂꯩꯔꯥꯡꯅ ꯀꯩꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯦꯡꯂꯨꯏ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯁꯣꯟꯖꯩ ꯃꯁꯛꯁꯦ ꯀꯔꯤꯒꯨꯝꯕ ꯃꯒꯨꯟ ꯑꯃꯗꯤ ꯂꯩꯔꯤ ꯅꯁꯛꯇꯤ ꯐꯖꯩ ꯅꯪꯁꯤ ꯑꯗꯨꯗ ꯈꯔ ꯈꯠꯄꯩ ꯋꯥꯅꯤ ꯍꯥꯏ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯁꯦ ꯐꯠꯇꯕ ꯋꯥꯈꯜꯅꯤ ꯑꯩ ꯃꯁꯤ ꯈꯟꯕ ꯌꯥꯗꯦ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯊꯖꯩ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯛꯂꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯤ ꯄꯥꯔꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯣꯟꯅ ꯌꯦꯡꯕꯗ ꯃꯊꯧ ꯑꯃ ꯀꯟꯅ ꯆꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯁꯤꯟꯗꯝꯆꯪ ꯑꯃꯁꯨꯡ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯥꯛꯇꯨꯅ ꯅꯨꯡꯇꯤꯒꯤ ꯂꯣꯏꯅꯔꯛꯄꯗꯒꯤ ꯄꯥꯔꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯑꯗꯨ ꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯄꯥꯔꯤꯗꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯂꯩꯅꯕ ꯃꯔꯤ ꯑꯗꯨ ꯈꯛꯇꯅꯤ ꯈꯟꯖꯕ ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯤ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯣꯏꯅꯅꯕ ꯃꯅꯥꯛꯇ ꯅꯛꯁꯤꯟꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈꯤꯕꯅ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯆꯍꯤ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯣꯏꯔꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯁꯨꯇꯤ ꯊꯥꯕ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯤ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯖꯕ ꯄꯥꯝꯖꯕꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕ ꯁꯤꯟꯗꯝꯆꯪ ꯑꯗꯨ ꯁꯨꯇꯤ ꯊꯥꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥ ꯈꯔꯗꯤ ꯃꯥꯒꯤ ꯑꯣꯖꯥ ꯄꯥꯔꯤꯗꯨ ꯎꯖꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯔꯣꯏꯕ ꯃꯍꯩ ꯇꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯆꯔꯝꯃꯤ ꯊꯥꯗꯣꯏꯅ ꯍꯩꯃꯥ ꯂꯩꯔꯥꯡ ꯁꯦꯝꯕꯤ ꯅꯪꯕꯨ ꯇꯣ ꯍꯥꯏꯕ ꯀꯞꯄꯅꯨ ꯀꯩꯗꯧꯔꯒꯦ ꯀꯃꯥꯏ ꯀꯞꯄꯣꯏꯗꯣꯏꯅꯣ ꯑꯣꯖꯥꯕꯨ ꯅꯣꯡꯃꯇ ꯎꯗꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯦ ꯉꯥꯎꯋꯦ ꯍꯥꯏꯕ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯃꯤꯠ ꯑꯃꯈꯛꯇꯁꯨ ꯅꯠꯇꯦ ꯊꯥ ꯈꯔ ꯑꯩ ꯃꯥꯕꯨ ꯎꯗꯅ ꯀꯝꯗꯧꯅ ꯂꯦꯟꯒꯗꯕꯅꯣ ꯑꯩ ꯌꯥꯝ ꯋꯥꯅꯤꯌꯦ ꯊꯥꯗꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯊꯥꯗꯣꯏꯁꯨ ꯂꯩꯔꯥꯡꯅ ꯑꯣꯖꯥ ꯄꯥꯔꯤꯕꯨ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯅꯪꯅ ꯁꯥꯇ꯭ꯔ ꯑꯃꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯝꯗꯅ ꯑꯩꯅ ꯀꯩꯅꯣ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯒ ꯅꯨꯡꯁꯤꯅꯍꯟꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯂꯤꯕ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯃꯥꯡ ꯊꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯤ ꯊꯦꯝꯖꯤꯟꯕꯤꯕ ꯅꯠꯇꯅ ꯑꯗꯣ ꯏꯁꯣꯔ ꯂꯩꯔꯤꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕꯁꯦ ꯎꯕꯤꯕ ꯑꯣꯏꯁꯅꯨ ꯑꯣꯖꯥ ꯄꯥꯔꯤꯁꯦ ꯅꯪꯒꯤꯅꯦ ꯂꯩꯔꯥꯡ ꯊꯥꯗꯣꯏ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏ ꯑꯩ ꯃꯥ ꯎꯗꯅ ꯁꯥꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯦ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗꯤꯌꯦ ꯁꯦ ꯀꯞꯇꯅ ꯂꯩꯔꯅꯨ ꯃꯌꯥꯝꯁꯨ ꯑꯣꯖꯥꯁꯤꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯠ ꯁꯣꯛꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯕꯤꯗꯥꯏ ꯇꯧꯅꯔꯤꯕꯁꯦ ꯅꯪꯁꯨ ꯑꯣꯖꯥ ꯄꯥꯔꯤꯅ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤꯉꯩꯗ ꯌꯥꯍꯧꯔꯨꯆꯣ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯑꯩ ꯑꯣꯖꯥꯒꯤ ꯁꯛꯇꯝꯕꯨ ꯎꯔꯒ ꯍꯦꯜꯂꯦ ꯀꯞꯅꯤꯡ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯁꯣꯝꯗ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯂꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯥꯔꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯣ ꯅꯪꯒꯤ ꯊꯃꯣꯏꯗꯁꯨ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯦ ꯎꯔꯝꯗ꯭ꯔꯕ ꯅꯍꯥꯛꯁꯦ ꯑꯉꯥꯎꯕꯤ ꯁꯥꯇ꯭ꯔ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯛ ꯂꯨꯅ ꯑꯩꯕꯨ ꯈꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯂꯩꯔꯥꯡ
ꯑꯩꯗꯤ ꯅꯪꯕꯨ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔꯗ ꯅꯨꯡꯁꯤꯕ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤ, ꯑꯍꯦꯟꯕ ꯈꯟꯕ ꯉꯝꯂꯣꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯍꯩꯃ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧꯔꯦ? ꯀꯥ ꯑꯁꯤꯗ ꯂꯩꯔꯗꯤ ꯑꯁꯣꯝꯗ ꯃꯌꯥꯝ ꯑꯣꯖꯥꯁꯤꯡꯒ ꯁꯥꯇ꯭ꯔꯁꯤꯡꯒ ꯄꯨꯜꯂꯤꯕꯁꯦ ꯈꯔ ꯌꯥꯎꯔꯨ ꯂꯥꯎꯗꯅ꯫ ꯑꯅꯤꯗꯨ ꯄꯥꯔꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯐꯅ ꯃꯣꯃꯣꯟ ꯅꯣꯛꯂꯕꯁꯨ ꯂꯩꯔꯥꯡꯗꯤ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯂꯤ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏꯗꯨꯁꯨ ꯄꯣꯝꯕꯗꯨ ꯎꯕꯗ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯄꯥꯔꯤꯅ, ꯍꯥꯏ, ꯅꯪꯕꯨ ꯀꯞꯄꯕꯣ ꯂꯩꯔꯥꯡ? ꯅꯃꯤꯠꯀꯗꯣ ꯉꯥꯡꯁꯪ ꯉꯥꯡꯉꯤꯅꯦꯍꯦ꯫ ꯂꯩꯔꯥꯡ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯈꯥꯡꯕ ꯌꯥꯗꯅ ꯍꯤꯛꯅ ꯆꯤꯡꯕ ꯃꯈꯩ ꯀꯞꯂꯛꯏ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯩꯃ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯗꯣꯏꯁꯤꯗꯤ꯫ ꯃꯊꯪ ꯆꯍꯤꯗ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒꯦ ꯍꯥꯏꯔꯕ? ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯔꯗꯕꯒꯤ ꯃꯑꯣꯡꯗ ꯀꯞꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯣꯖꯥ, ꯅꯪ ꯃꯊꯪ ꯆꯍꯤꯗꯁꯨ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯑꯣꯖꯥ ꯑꯣꯏꯈꯣꯀꯣ꯫ ꯑꯣꯏꯗꯣꯏꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯊꯤꯅ ꯀꯞꯄꯨꯔꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯂꯩꯔꯥꯡꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯄꯥꯔꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ, ꯑꯣꯖꯥ, ꯅꯪ ꯃꯊꯪ ꯆꯍꯤꯗꯁꯨ ꯃꯐꯝꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕ ꯂꯥꯛꯈꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯍꯧꯒꯠꯄꯤꯔꯒ, ꯁꯦ ꯇꯣꯛꯑꯣ, ꯅꯁꯥꯗꯨ ꯁꯣꯛꯀꯅꯤ, ꯂꯥꯛꯑꯣ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯨꯁꯤ꯫ ꯊꯥꯗꯣꯏ, ꯁꯦ ꯂꯩꯔꯥꯡꯁꯤ ꯁꯝꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯊꯥꯗꯣꯏꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯦꯂꯥ ꯑꯃꯈꯛ ꯇꯧꯔꯝꯃꯤ꯫ ꯃꯦꯂꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯩꯔꯥꯡ ꯑꯗꯨ ꯅꯨꯃꯤꯠ ꯈꯔ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡꯅ ꯐꯤꯡꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯛꯅ, ꯑꯦ ꯂꯩꯔꯥꯡ, ꯀꯩꯗꯧꯔꯒꯦ? ꯀꯅꯥꯒ ꯈꯠꯅꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ? ꯂꯩꯔꯥꯡꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯤꯡꯂꯒ, ꯑꯣꯖꯥ, ꯑꯩꯅ ꯉꯔꯥꯡ ꯑꯉꯥꯡ ꯊꯥꯗꯨꯅ ꯉꯁꯤꯒꯤ ꯃꯦꯂꯥ ꯑꯁꯤ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯔꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯄꯨꯡ ꯑꯃ ꯐꯥꯔꯕꯅꯤ꯫ ꯑꯁ, ꯑꯩ ꯇꯜꯂꯦꯃꯦ ꯑꯉꯥꯡ ꯅꯪꯕꯣ, ꯑꯩ ꯊꯕꯛ ꯁꯨꯒꯗꯕ ꯌꯥꯝ ꯂꯩ꯫ ꯑꯣꯖꯥ, ꯆꯠꯂꯣꯕ, ꯅꯣꯡ ꯐꯥꯗꯣꯛꯀ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯊꯕꯛ ꯐꯕ ꯁꯥꯔꯛꯀꯅꯨ꯫ ꯉꯁꯤ ꯈꯛꯇꯪꯗꯤ ꯁꯥꯇ꯭ꯔ ꯑꯩꯍꯥꯛꯅ ꯍꯥꯏꯖꯕꯁꯦ ꯏꯟꯕ ꯌꯥꯏꯗꯅ꯫ ꯑꯣꯖꯥꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯏꯜꯂꯤꯗꯨꯅꯤ꯫ ꯂꯩꯔꯥꯡ, ꯅꯪ ꯁꯥꯎꯔꯅꯨ, ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯇꯜꯂꯦꯕ꯫ ꯂꯩꯔꯥꯡ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯁꯥꯎꯔꯥꯡꯅꯅ, ꯑꯗꯨꯗ ꯈꯪꯗꯦ ꯉꯁꯤꯗꯤ ꯁꯥꯇ꯭ꯔꯅ ꯑꯣꯖꯥ ꯐꯨꯏ ꯍꯥꯏꯒꯦ ꯍꯥꯏꯁꯅꯨ꯫ ꯅꯝꯗꯅ ꯃꯦꯂꯥ ꯌꯦꯡꯕꯗꯤ ꯄꯨꯗꯕ ꯌꯥꯔꯣꯏ꯫ ꯆꯠꯂꯣ, ꯐꯤꯔꯣꯜ ꯂꯣꯏꯁꯜꯂꯨꯔꯣꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯀꯟꯅ ꯏꯟꯁꯤꯜꯂꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ, ꯁꯠ ꯂꯣꯏꯁꯤꯜꯂꯛꯎꯀꯣ ꯑꯣꯖꯥ, ꯑꯩ ꯉꯥꯏꯔꯕꯅꯤ꯫ ꯑꯁ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯁꯥꯇ꯭ꯔ ꯍꯤꯡꯁꯥꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯅ ꯅꯝꯗꯅ ꯍꯦꯛ ꯉꯝꯃꯦ ꯋꯥꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯗꯤ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯇꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯂꯣꯏꯔꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯥꯅ ꯊꯧꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯗꯨꯅ ꯑꯅꯤꯗꯨ ꯃꯦꯂꯥ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯀꯨꯝꯍꯩꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯀꯨꯝꯍꯩ ꯑꯗꯨꯗ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯤ ꯄꯥꯔꯤꯒꯤ ꯀꯨꯏꯅ ꯎꯖꯔꯨꯗ꯭ꯔꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯄꯦꯟꯅ ꯌꯦꯡꯂꯒꯦ ꯃꯇꯥꯒꯨꯝ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯂꯥ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯅꯤ ꯑꯗꯨ ꯄꯣꯊꯥꯕ ꯑꯣꯏꯅ ꯀꯩꯅꯣꯝꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯈꯔ ꯂꯩꯔꯒ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯇ꯭ꯔꯦꯅ ꯍꯟꯗꯛꯇꯤ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯗꯕ ꯀꯨꯏꯔꯝꯃꯅꯤꯅꯦ꯫ ꯏꯁ, ꯀꯅꯥ ꯍꯥꯏꯕ? ꯄꯥꯏꯅ, ꯄꯥꯔꯝꯃꯅꯤ ꯁꯣꯏꯗ꯭ꯔꯦ, ꯏꯔꯥꯡ ꯏꯄꯨ ꯄꯨꯈꯩ꯫ ꯑꯗꯣ ꯑꯣꯖꯥ, ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯄꯥꯔꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯍꯨꯟ ꯑꯗꯨ ꯗꯣꯟ ꯊꯤꯟꯕ ꯃꯈꯩ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯍꯥꯏꯌꯨ꯫ ꯑꯣꯖꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯣꯏꯗꯣ, ꯍꯥꯏꯕꯗꯤ ꯃꯖꯥꯏꯕꯦꯝꯃꯗꯣ ꯀꯩ ꯃꯤꯡ ꯀꯧꯈꯤ? ꯂꯩꯔꯥꯡꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯄꯥꯔꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯑꯋꯥꯕ ꯁꯛꯐꯝ ꯑꯃꯗ ꯐꯠ ꯍꯟꯖꯤꯜꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯁꯣꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯁꯤꯟꯕꯤꯔꯛꯇ꯭ꯔꯤ ꯃꯥꯜꯂꯦ꯫ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ꯫ ꯂꯩꯔꯥꯡꯅ ꯈꯪꯍꯥꯏ ꯈꯟꯖꯤꯟꯗ, ꯑꯗꯣ ꯑꯣꯖꯥ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯊꯩꯗꯣꯛꯂꯒ, ꯅꯨꯡꯁꯤꯌꯨ, ꯌꯥꯏ ꯀꯩꯅꯣ꯫ ꯁꯥꯇ꯭ꯔ ꯑꯃꯅ ꯑꯣꯖꯥꯗ ꯅꯨꯡꯁꯤꯗꯅ ꯀꯅꯥꯗ ꯅꯨꯡꯁꯤꯒꯦ ꯍꯥꯏꯅꯣ? ꯂꯩꯔꯥꯡꯗꯨ ꯕꯤꯠ ꯌꯥꯝ ꯍꯜꯂꯝꯃꯤ, ꯅꯥꯀꯣꯏꯅꯅ ꯏꯔꯥꯡ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ꯫ ꯑꯗꯨ ꯅꯠꯇꯕꯗꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯣꯖꯥ? ꯄꯥꯔꯤꯅ ꯀꯩꯝꯇ ꯈꯪꯖꯗꯕ ꯁꯥꯔꯒ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯂꯩꯔꯥꯡꯅ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ, ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯑꯣꯖꯥꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯄꯥꯔꯤ ꯍꯥꯏꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯐꯅꯗꯤ ꯀꯟꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯇꯝꯅꯅ ꯁꯦꯡꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯂꯩꯔꯥꯡ,
ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ? ꯑꯣꯖꯥꯅꯤ. ꯑꯗꯨꯕꯨ ꯑꯣꯖꯥ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯑꯣꯖꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ. ꯃꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯄꯥꯔꯤꯅ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯤꯡꯊꯗꯨꯅ ꯇꯞꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯍꯜꯂꯒ, ꯑꯣꯖꯥ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯁꯥꯇ꯭ꯔ ꯑꯃꯕꯨ ꯁꯦꯝꯕꯗ ꯃꯍꯥꯛꯅ ꯏꯁꯣꯔ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯣꯖꯥꯅꯁꯨ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯃꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯍꯩ ꯇꯝꯕꯤꯒꯅꯤ. ꯑꯗꯨꯒ ꯃꯍꯩꯔꯣꯏ ꯑꯣꯏꯕ ꯃꯍꯥꯛꯅꯁꯨ ꯑꯣꯖꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯇꯧ ꯇꯝꯗꯨꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯃꯁꯤꯅꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯂꯩꯅꯒꯗꯕ ꯃꯔꯤ. ꯊꯛꯁꯤ ꯈꯥꯁꯤ ꯋꯥꯠꯂꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕꯁꯦ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯣꯂꯨꯛꯅ ꯍꯤꯡꯕ ꯃꯊꯧ ꯇꯥꯏ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯂꯧꯁꯤꯟꯕ ꯉꯝꯕ꯭ꯔꯥ? ꯂꯩꯔꯥꯡ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯅꯥꯀꯟꯗ ꯅꯥꯊꯩꯗꯨꯅ ꯊꯝꯈ꯭ꯔꯒ ꯋꯥꯆꯣꯏ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ. ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯃꯄꯤ ꯑꯗꯨ ꯇꯥꯗꯨꯅ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯀꯞꯄ ꯍꯧꯔꯛꯏ. ꯄꯥꯔꯤ ꯂꯩꯔꯥꯡ ꯀꯞꯂꯦ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯥꯡꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯑꯃꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯗ ꯕꯣꯔ ꯄꯤꯕꯒꯨꯝꯅ ꯅꯥꯟꯊꯕꯤꯔꯒ, ꯃꯍꯩ ꯀꯟꯅ ꯇꯝꯂꯒ ꯑꯐꯕ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯛꯄꯗꯨꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯤ. ꯑꯩꯈꯣꯏꯒꯤ ꯃꯤꯅꯣꯛ ꯑꯁꯦ ꯅꯈꯣꯏꯅ ꯅꯣꯛꯍꯟꯒꯗꯕꯅꯤ. ꯂꯩꯔꯥꯡ, ꯅꯪ ꯑꯋꯥꯠꯄ ꯂꯩꯇꯦ. ꯅꯪꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯕు ꯑꯣꯏꯔꯣꯏꯗꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕ ꯑꯗꯨꯅꯤ. ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ. ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯣꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯒꯤ ꯑꯋꯥꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯗꯅ ꯄꯥꯔꯤꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯏ. ꯂꯩꯔꯥꯡ ꯄꯦꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ, ꯃꯤꯌꯥꯝꯅ ꯑꯩ ꯑꯉꯥꯎꯕꯤ, ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕꯤ, ꯃꯍꯩꯔꯣꯏꯅꯤ ꯍꯥꯏꯔꯕꯁꯨ ꯍꯥꯏꯁꯅꯨ. ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ ꯑꯣꯖꯥ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯊꯔꯒ ꯉꯥꯏꯍꯥꯛꯇꯤ ꯇꯥꯏ. ꯇꯣꯝꯆꯧꯁꯨ ꯉꯁꯤꯗꯤ ꯂꯩꯔꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯪꯂꯤ ꯄꯥꯔꯤꯕꯨ ꯂꯩꯔꯥꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ. ꯄꯥꯔꯤ ꯇꯣꯝꯆꯧꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯂꯒ, ꯀꯀꯥ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ. ꯑꯩ ꯃꯥꯒꯤ ꯊꯃꯣꯏ ꯊꯦꯝꯖꯤꯟꯕ ꯉꯝꯃꯣꯏ. ꯑꯩꯍꯥꯛ ꯃꯥꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ. ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ. ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯖꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯕꯤꯌꯨ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯇꯣꯝꯆꯧ ꯎꯄꯥꯏ ꯂꯩꯇ ꯄꯥꯔꯤꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ, ꯏꯕꯨꯡꯉꯣ ꯑꯣꯖꯥ, ꯑꯃꯔꯣꯝꯗ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯆꯩ. ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯣꯛꯅ ꯂꯩꯖꯕ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯊꯃꯣꯏꯗ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯍꯧꯔꯅꯤ. ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯧꯅꯐꯝꯗꯤ ꯊꯣꯛꯇꯦ. ꯐꯔꯦ ꯐꯔꯦ, ꯅꯤꯡꯊꯤꯖꯅ ꯆꯠꯂꯣꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯆꯠꯄ ꯍꯧꯏ. ꯄꯥꯔꯤꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯂꯩꯔꯥꯡ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨ ꯈꯨꯝꯖꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯉꯥꯡ ꯇꯧꯔꯒ ꯂꯥꯎꯔꯛꯏ. ꯑꯣꯖꯥ, ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯦ? ꯑꯩꯁꯦ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯅꯨꯡꯁꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ? ꯑꯁꯨꯝꯅ ꯂꯥꯎꯔꯕꯁꯨ ꯄꯥꯔꯤꯗꯤ ꯅꯨꯡ ꯑꯣꯟꯈ꯭ꯔꯦ. ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯕ ꯃꯈꯩ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ. ꯂꯩꯔꯥꯡ ꯃꯥꯒꯤꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ. ꯄꯥꯔꯤꯕꯨ ꯇꯥꯟꯅꯔꯛꯂꯒ, ꯑꯣꯖꯥ, ꯑꯃꯨꯛꯇꯗꯤ ꯑꯩꯕꯨ ꯊꯦꯝꯕꯤꯔꯝꯈꯨ. ꯇꯣꯝꯆꯧꯅ ꯂꯩꯔꯥꯡꯕꯨ ꯐꯥꯔꯒ ꯅꯨꯡꯉꯥꯏꯇꯅ, ꯕꯦꯝꯃ, ꯇꯣꯛꯑꯣ ꯀꯩꯗꯧꯕꯒꯤ ꯅꯪꯕꯣ? ꯅꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯕꯒ ꯃꯥꯟꯅꯔꯦ. ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃꯗ ꯅꯨꯡꯁꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯀꯩꯗꯧꯅꯨꯡꯗ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯣꯏ. ꯂꯩꯔꯥꯡ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯔꯒ, ꯑꯗꯨꯕꯨ ꯀꯀꯥ, ꯑꯩꯅꯗꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯑꯩ ꯃꯥꯕꯨ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ. ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤꯅꯦ. ꯑꯩꯅ ꯑꯁꯨꯛ ꯊꯤꯅ ꯍꯣꯡꯈ꯭ꯔꯤꯕꯁꯦ. ꯑꯩꯕꯨ ꯑꯁꯨꯝ ꯅꯥꯟꯅ ꯇꯧꯔꯝꯕ꯭ꯔꯣ? ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯈꯤꯕꯁꯨ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇꯒꯤꯅꯦ. ꯀꯀꯥ, ꯑꯩ ꯑꯣꯖꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯞꯂꯨꯔꯤꯕ ꯑꯁꯤꯕꯣ? ꯕꯦꯝꯃ, ꯁꯦ ꯇꯣꯛ. ꯅꯁꯥꯗꯨ ꯁꯣꯛꯀꯅꯤ. ꯇꯣꯛ ꯀꯩꯗꯧꯕꯒꯤ? ꯊꯦꯡꯁꯨ ꯊꯦꯡꯉꯤ. ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ. ꯑꯁꯨꯝꯅ ꯊꯦꯝꯅꯧꯗꯨꯅ ꯂꯩꯔꯥꯡꯕꯨ ꯇꯣꯝꯆꯧꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ. ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯍꯪ ꯂꯤꯁꯤꯡ ꯍꯪꯕ ꯍꯧꯅꯔꯛꯂꯦ. ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯂꯩꯔꯥꯡꯗꯣ. ꯑꯗꯨꯕꯨ ꯇꯣꯝꯆꯧꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯔꯥꯁꯤꯅ, ꯑꯣ, ꯃꯥꯅ ꯍꯟꯗꯛ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯇꯧ ꯇꯧ, ꯃꯆꯤ ꯋꯪꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯁꯤꯅ ꯑꯣꯏꯔꯦꯀꯣ. ꯑꯆꯧꯕꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯃꯊꯃꯣꯏ ꯁꯣꯛꯅ ꯉꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯀꯞꯂꯕꯀꯣ. ꯇꯣꯝꯆꯧꯅ, ꯏꯕꯨꯡꯉꯣ ꯑꯣꯖꯥꯗꯣ ꯊꯃꯣꯏ ꯌꯥꯝꯅ ꯆꯝꯖꯕ, ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯌꯥꯝꯅ ꯆꯨꯝꯅ ꯆꯠꯆꯕ ꯃꯤꯁꯛꯅꯤ. ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯔꯥꯁꯤꯅ ꯅꯨꯡꯉꯥꯏꯇꯅ ꯑꯣꯟꯊꯣꯛꯄ ꯃꯤꯁꯛ ꯑꯃꯗ ꯊꯃꯣꯏ ꯁꯤꯟꯅ ꯊꯣꯛꯂꯤꯗ ꯀꯣꯏꯆꯥꯊꯣꯛꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯠ 10ꯅꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯂꯩꯔꯥꯡ ꯆꯥꯕ ꯊꯛꯄ ꯐꯖꯅ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ. ꯋꯥꯈꯜ ꯑꯗꯨ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯑꯣꯖꯥꯅ ꯃꯥꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯦꯝꯕ ꯂꯥꯛꯈꯤꯅꯤ ꯈꯜꯂꯗꯨꯅ ꯉꯥꯏꯗꯨꯅ ꯑꯈꯥꯡ ꯀꯟꯅ ꯂꯩꯖꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯥꯗꯣꯏ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯥꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯔꯥꯁꯤꯅ ꯉꯛꯅ, ꯍꯥꯏ, ꯀꯩꯗꯧꯔꯦ ꯊꯥꯗꯣꯏ?
ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯤ? ꯏꯃꯥ, ꯂꯩꯔꯥꯡ ꯂꯩꯈꯤꯕ꯭ꯔꯣ? ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤꯌꯦ. ꯋꯥ ꯃꯈꯥ ꯇꯥꯗꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯂꯩꯔꯥꯡ, ꯂꯩꯔꯥꯡ! ꯂꯩꯔꯥꯡ ꯊꯥꯗꯣꯏꯒꯤ ꯍꯥꯊꯨꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ, ꯊꯥꯗꯣꯏ, ꯀꯩ ꯄꯥꯎ ꯂꯩꯔꯒꯦ? ꯑꯣꯖꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ, ꯑꯩꯕꯨ ꯎꯅꯅꯤꯡꯉꯦ ꯍꯥꯏꯔꯛꯄ꯭ꯔꯣ? ꯂꯩꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ, ꯂꯩꯔꯥꯡ, ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯎꯅꯔꯤ. ꯑꯣꯖꯥꯗꯣ. ꯂꯩꯔꯥꯡꯅ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯖꯤꯜꯂꯒ ꯄꯥꯈꯠꯅ, ꯀꯩꯅꯣ? ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯣ ꯊꯥꯗꯣꯏ, ꯑꯣꯖꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯣꯖꯥꯗꯣ ꯆꯠꯈꯤꯗꯣꯔꯦ ꯂꯩꯔꯥꯡ. ꯂꯣꯟꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯃꯥꯝꯇꯣꯟꯅ ꯅꯪꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯂꯥꯛꯏꯅꯦ. ꯂꯩꯔꯥꯡ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯑꯗꯨ ꯂꯧꯈꯠꯄ ꯌꯥꯗꯅ ꯀꯥꯏꯔꯦ. ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯈꯜꯂꯨꯕ ꯑꯆꯥꯛꯄ ꯃꯩꯔꯤ ꯊꯛꯇ ꯘꯤ ꯍꯩꯕꯒꯨꯝ ꯊꯣꯛꯂꯦ. ꯇꯥꯔꯛꯏ ꯃꯄꯤ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ, ꯂꯥꯛꯑꯣ, ꯑꯣꯖꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯎꯅꯍꯧꯔꯣ ꯂꯥꯛꯑꯣ. ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯁꯨ ꯇꯣꯛꯑꯅꯤ ꯍꯥꯏ. ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ. ꯂꯩꯔꯥꯡꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ, ꯊꯥꯗꯣꯏ, ꯑꯩ ꯃꯥꯕꯨ ꯎꯅꯅꯕ ꯍꯣꯠꯅꯔꯔꯣꯏꯗ. ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯁꯛ ꯈꯪꯕꯤꯗꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯎꯅꯅꯕ ꯍꯣꯠꯅꯗꯣꯏꯅꯣ? ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯍꯤꯡꯆꯥꯕꯅꯤ. ꯊꯥꯗꯣꯏꯅ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ, ꯂꯥꯛꯑꯣ ꯂꯩꯔꯥꯡ, ꯅꯪꯗꯤ ꯉꯝꯍꯧꯔꯣꯏ, ꯑꯃꯨꯛꯇꯪꯗꯤ ꯎꯅꯈꯨ. ꯂꯩꯔꯥꯡ ꯀꯞꯂꯗꯨꯅ ꯉꯝꯂꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯗꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯂꯩꯔꯥꯡ ꯑꯗꯨ ꯈꯥꯝꯕ ꯌꯥꯗꯅ ꯈꯣꯡꯂꯩ ꯊꯨꯅ ꯀꯞꯂꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯝꯇꯅ ꯈꯥꯝꯗ꯭ꯔꯦ. ꯁꯣꯝꯗ ꯁꯤꯡꯖꯥꯏꯅ, ꯄꯥꯔꯤ, ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯁꯨꯔꯕ꯭ꯔꯥꯅꯦ? ꯂꯝ ꯂꯥꯞꯄꯅꯤꯅꯅꯦ, ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯐꯔꯛ ꯇꯥꯕꯅꯤꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯌꯦꯡꯊꯣꯛ. ꯃꯥꯝꯇꯣꯟ, ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯖꯅ ꯌꯦꯡꯂꯕꯅꯤ, ꯀꯩꯁꯨ ꯋꯥꯠꯇ꯭ꯔꯦ, ꯂꯣꯏ ꯁꯨꯔꯦ. ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕ ꯁꯒꯣꯜ ꯒꯥꯔꯤꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯄꯣꯠꯆꯩ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯞꯆꯤꯟꯕ ꯍꯧꯔꯝꯃꯤ. ꯁꯤꯡꯖꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠ ꯀꯥꯡꯈꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯀꯩꯗꯧꯔꯒꯦ ꯃꯥꯝꯇꯣꯟ? ꯉꯁꯥꯏꯗꯒꯤ ꯈꯨꯅꯤꯡ ꯀꯥꯡꯈꯠ ꯀꯥꯡꯈꯠꯂꯒ ꯌꯦꯡꯉꯤꯗꯨꯕꯨ ꯀꯅꯥ ꯂꯥꯛꯇꯧ ꯋꯥꯠꯂꯤꯒꯦ? ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯌꯦꯡꯕꯅꯤꯗ. ꯄꯥꯔꯤ ꯆꯤꯡꯅꯅ ꯀꯩꯁꯨ ꯍꯥꯏꯗꯅ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯊꯥꯡꯀꯠꯄ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯂꯩꯔꯥꯡ ꯑꯗꯨ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯁꯤꯡꯖꯥꯏ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ, ꯑꯐꯕꯇ ꯑꯣꯏꯍꯟꯕꯤꯌꯨꯀꯣ. ꯅꯨꯄꯤ ꯑꯃꯒꯤ ꯑꯌꯥꯛꯄ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯔꯥꯡꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯉꯛꯅ, ꯂꯩꯔꯥꯡ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ? ꯂꯩꯔꯥꯡ ꯄꯥꯔꯤꯒꯤ ꯁꯛꯇꯝꯗꯨ ꯎꯖꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯆꯔꯛꯏ. ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦ. ꯂꯩꯔꯥꯡꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯗꯨ ꯃꯥꯃꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ. ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯁꯤꯡꯖꯥꯏꯅ, ꯄꯥꯔꯤ, ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯅꯕꯤꯌꯨ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ. ꯄꯥꯔꯤꯅ ꯂꯩꯔꯥꯡꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯞꯇꯅ ꯂꯩꯔꯤꯗꯨꯕꯣ? ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯪ ꯑꯣꯖꯥꯒꯤ ꯑꯐꯕ ꯕꯣꯔ ꯑꯃꯇꯗꯤ ꯄꯤꯌꯨꯗꯅ, ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯟꯅꯅꯕ. ꯂꯩꯔꯥꯡ ꯑꯣꯏꯅꯅ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯔꯤꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯈꯨꯠꯇꯨꯝꯅ ꯁꯨꯔꯒ, ꯑꯣꯖꯥ, ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯤ. ꯆꯠꯇꯣꯔꯦ ꯍꯥꯏꯔꯒ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯇꯥꯛꯑꯝꯗ꯭ꯔꯤꯅꯣ? ꯑꯩꯕꯨ ꯌꯥꯝꯅ ꯑꯣꯠꯂꯒ ꯅꯪꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯑꯣꯏꯅ ꯇꯧꯏ. ꯑꯩ ꯌꯥꯝ ꯋꯥꯏ ꯑꯣꯖꯥ. ꯏꯍꯦ, ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯊꯣꯔꯛꯑꯒ ꯂꯣꯏꯔꯦꯗꯅ. ꯃꯐꯝꯁꯤꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯔꯒ ꯉꯁꯤꯅ ꯀꯩꯒꯤ ꯆꯠꯈꯤꯒꯦ ꯈꯜꯂꯤꯅꯣ ꯑꯣꯖꯥ? ꯏꯔꯝꯗꯝꯁꯨ ꯅꯠꯇꯕꯁꯤꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯛꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯅ ꯁꯤꯗ ꯂꯩꯒꯅꯤ? ꯑꯩꯅ ꯆꯤꯟꯊꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯒꯅꯨ. ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ, ꯑꯣꯖꯥꯗꯒꯤ ꯆꯥꯡ ꯇꯥꯗꯕ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯔꯣ. ꯂꯩꯔꯥꯡ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯈꯥꯝꯕ ꯉꯝꯗꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯗꯨꯅ, ꯑꯣꯖꯥ, ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯨ. ꯑꯩ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ. ꯄꯥꯔꯤꯅ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯂꯒ ꯂꯩꯔꯥꯡꯕꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ, ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯁꯦ, ꯑꯣꯖꯥ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ. ꯃꯔꯝ ꯃꯣꯛꯄ ꯁꯥꯇ꯭ꯔ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯨꯀꯣ. ꯑꯣꯖꯥ, ꯃꯗꯨꯒꯤ ꯋꯥꯍꯩꯗꯨ ꯅꯠꯇꯤꯌꯦ ꯑꯩꯅ ꯇꯥꯕ ꯄꯥꯝꯕꯗꯤ. ꯑꯩꯗꯤ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤ. ꯑꯣꯖꯥꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ. ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ. ꯂꯩꯔꯥꯡꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯂꯛꯂꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ, ꯂꯩꯔꯥꯡ, ꯅꯪꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ, ꯑꯗꯨꯁꯨ ꯅꯪꯒꯤ ꯑꯣꯖꯥꯃꯛꯇꯗ, ꯑꯗꯨꯛ ꯂꯨꯖꯗꯕ ꯋꯥꯈꯜ. ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ. ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯖꯥꯅꯤ. ꯏꯀꯥꯏ ꯈꯨꯝꯅꯕꯗꯣ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯎꯠꯂꯨ. ꯃꯗꯨꯅ ꯅꯄꯨꯟꯁꯤ ꯑꯗꯨꯗ ꯑꯐꯕ ꯑꯣꯏꯒꯅꯤ. ꯂꯩꯔꯥꯡꯁꯨ ꯍꯟꯗꯦ. ꯄꯦꯟꯗꯕ ꯑꯗꯨꯕꯨ ꯐꯨꯝꯗꯨꯅ ꯊꯝꯂꯔꯣꯏ ꯈꯟꯗꯨꯅ ꯊꯧꯅꯥ ꯐꯅ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯨ. ꯑꯩꯕꯨ ꯅꯪꯅ ꯊꯤꯅ ꯑꯣꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯣꯠꯂꯨ.
ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯁꯨꯡꯍꯟꯍꯜꯂꯣ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯅꯤ ꯄꯥꯔꯤꯅ ꯂꯩꯔꯥꯡꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯃꯦꯠꯅꯤꯡꯕ ꯐꯥꯎꯕ ꯌꯧꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤꯀꯣ ꯈꯜꯂꯗꯨꯅ ꯈꯔ ꯐꯥꯊꯔꯒ ꯂꯩꯔꯥꯡ ꯅꯪ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯊꯥꯞꯅ ꯂꯩꯈꯣ ꯅꯪ ꯑꯣꯖꯥꯅ ꯍꯥꯏꯕ ꯏꯜꯂꯔꯣꯏꯗꯕ꯭ꯔꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯦ ꯍꯥꯏꯔꯕꯗꯤ ꯏꯟꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯟꯕ ꯉꯝꯃꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯏꯀꯥꯏꯕꯁꯨ ꯃꯆꯦꯠ ꯑꯝꯇ ꯈꯪꯗꯕ ꯏꯀꯥꯏꯕ ꯈꯪꯍꯟꯕꯤꯗ꯭ꯔꯤꯕꯁꯦ ꯀꯅꯥꯅꯅꯣ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯃꯍꯥꯛ ꯑꯗꯨꯗ ꯏꯀꯥꯏ ꯈꯪꯗꯕ ꯑꯣꯏꯖꯕꯅꯤ ꯅꯨꯡꯁꯤꯖꯕꯅꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯗꯁꯨ ꯑꯁꯨꯝꯅ ꯈꯛ ꯇꯧꯕ ꯂꯩꯈꯤꯗ꯭ꯔꯤꯌꯦ ꯄꯥꯔꯤ ꯑꯁꯥꯎꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯊꯣꯛꯂꯒ ꯃꯀꯣꯛ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯕ ꯍꯥ ꯑꯩꯁꯦ ꯅꯪꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯕ꯭ꯔꯕ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯄꯥꯝꯖꯔꯤꯕꯗꯨꯒꯤ ꯃꯔꯝ ꯑꯗꯣ ꯃꯨꯟꯅ ꯊꯤꯒꯠꯂꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯕ ꯍꯩꯇꯕ꯭ꯔ ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯍꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯂꯨꯊꯅ ꯊꯤꯒꯠꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯊꯃꯣꯏꯗꯒꯤ ꯇꯁꯦꯡꯅ ꯐꯥꯎꯔꯛꯈꯤꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯣꯏꯁꯅꯨ ꯑꯗꯨꯝ ꯅꯨꯡꯁꯤꯒꯅꯤꯌꯦ ꯄꯥꯔꯤ ꯃꯌꯥꯗꯨ ꯆꯤꯛꯁꯤꯜꯂꯒ ꯄꯦꯟꯗꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯒ ꯑꯩꯁꯦ ꯃꯤ ꯍꯥꯠꯄ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯂꯩꯔꯥꯡ ꯄꯥꯔꯤꯒꯤ ꯊꯃꯣꯏ ꯁꯣꯛꯂꯕ ꯃꯃꯤꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤ ꯍꯥꯠꯄꯗꯣ ꯏꯀꯨꯕꯣꯛ ꯑꯣꯏꯕꯗ ꯑꯩ ꯆꯤꯡꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯔꯝ ꯑꯃ ꯂꯩꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯣ ꯂꯩꯔꯥꯡ ꯅꯪꯁꯦ ꯇꯁꯦꯡꯅ ꯉꯥꯎꯔꯦꯀꯣ ꯉꯥꯎꯔꯕꯅꯤ ꯄꯥꯔꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯐꯝꯗ ꯐꯝꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩꯁꯦ ꯂꯨꯍꯣꯡꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯄꯈ꯭ꯔꯥ ꯍꯥꯏꯕ ꯑꯗꯣ ꯑꯣꯏꯍꯧꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤ ꯄꯈ꯭ꯔꯥ ꯍꯥꯏꯕ ꯃꯥꯅꯤ ꯑꯩꯁꯦ ꯄꯈ꯭ꯔꯥ ꯑꯃꯅꯤ ꯑꯩꯒꯤ ꯏꯄꯥꯗꯨ ꯌꯨ ꯉꯥꯎꯕꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯆꯜ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯍꯥꯛ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯄꯥꯅ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯔꯒ ꯃꯤꯑꯣꯏ ꯑꯃꯒ ꯈꯠꯅꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯏꯄꯥꯅ ꯂꯣꯈꯥꯗ ꯃꯤꯁꯛ ꯑꯗꯨꯕꯨ ꯏꯟꯕꯗ ꯇꯥꯈꯤꯗꯨꯅ ꯁꯤꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯄꯥꯕꯨ ꯁꯔꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯗꯟꯗꯤ ꯄꯤꯈꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯤꯍꯥꯠꯄꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯆꯤꯄꯨꯟ ꯉꯥꯡꯅꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯑꯗꯨꯅ ꯍꯪꯒꯣꯏ ꯇꯨꯀꯨꯠꯆꯅ ꯑꯣꯏꯅ ꯎꯕꯤꯈꯤ ꯃꯁꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯅꯧꯅ ꯌꯨꯝꯒ ꯄꯥꯟꯖꯔꯛꯄ ꯑꯣꯏꯕꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯗ ꯁꯤꯖꯈꯤꯕꯅꯤ ꯏꯄꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯏꯄꯥꯅ ꯐꯠꯂꯨꯗꯕꯒꯤ ꯐꯪꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯑꯩ ꯈꯥꯡꯕ ꯉꯝꯈꯤꯗꯦ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯂꯦꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯂꯩꯊꯕ ꯃꯇꯝꯗ ꯑꯋꯥꯕꯒꯤ ꯑꯋꯥꯕꯅ ꯄꯤꯛ ꯊꯟꯈꯤ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯇꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯋꯥꯔꯕ ꯋꯥꯈꯜ ꯑꯁꯤ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯥꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯅꯅꯕ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯂꯥꯟꯗꯦ ꯈꯪꯂꯕꯗꯤ ꯇꯔꯥꯝꯅ ꯑꯣꯛꯄꯤꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯕ ꯌꯨꯝꯗꯒꯤ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯑꯩꯕꯨ ꯂꯥꯛꯅꯅꯕ ꯍꯥꯏꯔꯛꯂꯤ ꯑꯗꯨꯅ ꯂꯩꯔꯥꯡ ꯅꯍꯥꯛ ꯋꯥꯈꯜ ꯇꯥꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯗꯣ ꯈꯪꯂꯕꯅꯤꯅ ꯑꯩꯕꯨ ꯇꯨꯀꯨꯠꯆꯔꯝꯂꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯈꯣꯡꯊꯥꯡ 3-4 ꯊꯥꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯂꯩꯔꯥꯡꯅ ꯈꯪꯍꯧꯗꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯇꯨꯡꯗꯒꯤ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯃꯍꯥꯛ ꯑꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯟꯃꯜꯂꯤ ꯑꯗꯨꯕꯨ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤ ꯃꯇꯣꯝꯗ ꯁꯤꯖꯔꯤꯕꯅꯣ ꯌꯥꯝ ꯄꯥꯡꯃꯟꯗꯦ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ ꯃꯤꯍꯥꯠꯄꯒꯤ ꯃꯆꯥꯁꯨ ꯑꯣꯏꯁꯅꯨ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯈꯨꯗꯤꯡꯃꯛ ꯏꯪꯊꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯑꯣꯖꯥ ꯅꯪꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯕꯁꯨ ꯑꯉꯥꯎꯕ ꯑꯣꯏꯔꯕꯁꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯏꯔꯕꯁꯨ ꯀꯅꯥꯝꯇꯅ ꯂꯩꯔꯥꯡꯉꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯨꯟꯗꯨꯅ ꯄꯨꯕ ꯌꯥꯔꯣꯏ ꯑꯩꯁꯦ ꯅꯪꯒꯤꯗꯃꯛ ꯏꯁꯣꯔ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯆꯥꯡ ꯀꯩꯁꯨ ꯇꯥꯕ ꯂꯩꯇꯦ ꯂꯩꯔꯥꯡꯒꯤ ꯊꯧꯅꯥ ꯌꯥꯎꯕ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯔꯤ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯂꯩꯔꯥꯡꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯦ ꯑꯩꯒ ꯅꯍꯥꯃꯈꯩ ꯀꯔꯤꯒꯤ ꯍꯥꯟꯅ ꯊꯦꯡꯅꯔꯝꯗ꯭ꯔꯤꯕꯅꯣ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯗꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯐꯥꯎꯕ ꯁꯤꯟꯅꯕꯁꯨ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯑꯣꯖꯥꯒ ꯀꯃꯥꯏꯅ ꯊꯦꯡꯅꯗꯣꯏꯅꯣ ꯄꯥꯔꯤꯗꯨ ꯀꯞꯂꯝꯕꯗꯒꯤ ꯂꯩꯔꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯊꯣꯔꯛꯂꯒ ꯍꯣꯏꯅꯦ ꯑꯩꯁꯦ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯅꯪ ꯐꯥꯎꯕ ꯄꯣꯛꯄ ꯌꯥꯔꯤꯕꯅꯤ ꯏꯁ ꯑꯗꯨ ꯐꯥꯎꯕꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯣꯖꯥꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯗꯅ ꯌꯥꯝ ꯂꯤꯕꯁꯨ ꯀꯩꯁꯨ ꯑꯣꯏꯗ꯭ꯔꯤ ꯑꯉꯥꯎꯕꯤ ꯑꯩꯁꯦ ꯆꯍꯤ 32 ꯁꯨꯔꯕꯅꯤ ꯂꯩꯔꯥꯡꯅ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯒ ꯃꯈꯨꯠ ꯑꯗꯨ ꯊꯦꯛꯇꯨꯅ
ꯑꯗꯨꯗꯤ 1, 2, 3 ꯄꯨꯟꯅ ꯑꯩꯉꯣꯟꯗꯒꯤ ꯑꯣꯖꯥꯅ ꯍꯜꯂꯤꯁꯦ ꯄꯪꯌꯥꯝ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 11 ꯍꯜꯂꯤ꯫ ꯑꯗꯨꯗꯤ ꯈꯣꯈꯣ ꯄꯨꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯄꯨꯕꯤꯔꯣꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯂꯗꯨꯅ "ꯏꯕꯨꯡꯉꯣ ꯑꯣꯖꯥ, ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯁꯤꯡꯖꯥꯏꯅ ꯇꯝꯕꯗꯒꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯑꯍꯜ ꯂꯃꯟ ꯊꯥꯕꯤꯔꯛꯎ꯫ ꯍꯔꯥꯎꯅ ꯏꯆꯥ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯠꯅꯕ ꯂꯩꯇꯅ ꯊꯥꯖꯒꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ "ꯏꯃꯥ, ꯑꯩꯗꯤ ꯉꯁꯤꯃꯛ ꯑꯣꯖꯥꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯅꯤ꯫ ꯆꯦꯜꯂꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯑꯩꯗꯤ ꯉꯁꯤ ꯆꯠꯈ꯭ꯔꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯔꯥꯁꯤꯅ "ꯍꯩꯃꯥ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯅꯣ"꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯔꯥꯡꯅ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯥꯔꯤꯕꯨ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯏꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯥꯝꯂꯨꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯔꯥꯁꯤ ꯑꯃꯗꯤ ꯑꯆꯧꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯃꯁꯤꯗꯤꯕ"꯫ ꯁꯤꯡꯖꯥꯏꯅ ꯍꯨꯏꯁꯦꯟ ꯈꯣꯡꯂꯒ "ꯑꯣꯖꯥ ꯑꯉꯥꯎꯕ, ꯁꯥꯇ꯭ꯔ ꯑꯉꯥꯎꯕꯤꯗꯣ ꯌꯥꯝꯅ ꯂꯥꯡꯕꯅꯤ, ꯈꯔ ꯁꯦꯟꯅꯧꯀꯣ"꯫ ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯍꯣꯏ ꯃꯥꯝꯇꯣꯟ"꯫ ꯂꯩꯔꯥꯡꯅ "ꯃꯥꯝꯇꯣꯟ, ꯅꯪꯒꯤ ꯑꯆꯧꯕ ꯃꯅꯥ ꯑꯃ ꯂꯩꯀꯣ"꯫ ꯁꯤꯡꯖꯥꯏꯁꯨ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ "ꯈꯔ ꯆꯥꯎꯕ ꯑꯃ ꯅꯠꯇ꯭ꯔꯣ"꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯂꯩꯔꯥꯡꯗꯨ ꯍꯔꯥꯎꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯅꯝ ꯀꯟꯕ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯍꯟꯕ ꯂꯩꯇꯕꯤ ꯑꯅꯤ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯄꯨꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ꯫ ꯁꯥꯇ꯭ꯔꯒꯤ ꯃꯤꯆꯤ ꯂꯥꯡꯗ ꯑꯣꯖꯥ ꯄꯥꯔꯤ꯫